nongbaan mana chaibada mitna yengubadana yengbu yengi mamitse nongbaan chongsillaktuna farabadi khambabu mamitta maida kaya ama amuk phubire moirang lamjao aduda samdong tahawi charai namkhang koyesu ina pumto totuna machet tahawi ima inna kauna singduna tintrok mayeng ombagum kuman mabu mayamna kaithen tana purakle kaithen manai kuman mabu mayamna kaithen tana purakle kaithen maya yobada nongyai phamba ngamkhide kongyang wadi machaisu leida tabagum amunba marong kenbagum nongyai tare matamdo lamja natik natana ninthau macha pambadi sengang chaba khangbara kanbigene na thwaido ibemada thado chairi nongban tattana kuman mana kongyan ba lamja haiganu hatke he hatorau kumi nongban thilamde songsinduna khambabu nasin papsen badu hanna kumba sai haina nongban amu hanna phurei mayam adusu nungaitre oek ibungo selungba thawai dadi khaki se haina kumi nongban bu nongbana yamna chauthokna kaisu haide hojiksu majai be mathado aigi ai mathwai kanbige habirina aidi ningai chauba sabai bu haina nongban amuksu khambabu chongsinduna makhongna kauge tawi mayamna hongnajare tokpiro haina phare nongban bu mayam nongban mahaki misang oiramba singdo saunai nongban mahakbu moirang khori kaithenda nongdang thabal aduda laija ingau oikhare kuman angang khambado angang batharo oikhare leire khamba taduna sarung hanba chingkhuba samu yaisa tongduna lakpaduda kaithengi machidagi urei manawai bungo karigino ada tauriba sidi asinidana ipu irat kadaba jiba ataisina maibani mi sumali karino ipu samu thaujilu hairakpada matamdo samu adu lepkhare sarung hanba chingkhuba ani ngangnarakpasi nongyai tare matamdo sengna tade marondi ani makhon tabada kuman ibu sibadi siraroidra khanjarui chingkhubana kati thau ipu kaidobage samu chatlu yadare sidai hanjilaklabadi samu khongba takhare henda henjaluraga kothatuna aikhoibu hatpa tare yararoi haire sarung hanbana samu dudi laigumba Vishnu Shakti changbani Vishnu sibu ehaki khongsina karamna punchigene khanbada mitapibu takhre samu chatlu yadare chingkhubana adudi leira sanu ipubu hairamlaga kaukhare tayum nongban selungba agya karam daurige sibamakti sidari kuidi kaya kuiraroi loithoklage ningbabu mapui saruk khakchari sumna khumi nongbana chingkhubana nataudo aina kauba lakpadi khongkhigadra kongyanba agya khongkhiba yaina sumna hainarakpa sida gyan tana tare khamba haiba chingkhubana kaurakpa khambado lengba yakhidaba pambomani haigali wangtak sona khumai chingkhubana ihe sibamakti sidari agya choron kripadai sibamakti sidari hingningbarane nangbo nanai thoidokpasu siningba hingningba sini haiba leijade sumna khumi hairai hingjau sana choron kripani sumna khumi matam asida chingkhuba khambai manak maktada changsilakle hairai khambai wa haige ko aina hangba wa se khumu wakhan tawduna nangi wakhum adudagi khuman thawai adu sinagadoriba wakhum mi khamba kari haibage sana choron kripani adudi taro asini pamui khamba khalluko khuman nathai hingjau thubi kaubi cha se pirage ne natauda hingjarone hapo khamba makhulonare thangjing kauba laiduga chingu kripa pibara masabi mane macha thadoi kata sokpagi nungai khidaraduna angawba laina oiba khamba kangkhatlakpara iga phungatlakpanara kukharabra hakchangdo kangang hogalaktuna mapu sana mangduda maleng thakta kunkhare aibu loiba ibungo yolabadi ngakpiu lalaba sukanbiu nura naja ibema mapu sana pungningni nanai itau nongbanda haiba wasi yorei wahei asi makhado nongban taning khibana aram changai badu mangai khurak laka noiduna khangi angom machado adudagi makha kamdauba haining khare nongbando sindi thokte khaurangi khuman makha aduna
ꯄꯤꯕꯤꯈꯤꯒꯦ ꯍꯥꯏꯕꯕꯨ ꯅꯅꯥꯏ ꯂꯝꯖꯥ ꯈꯝꯕꯗ ꯂꯧꯖꯧ ꯍꯥꯏꯔꯕꯁꯨ ꯁꯅꯥ ꯄꯨꯛꯅꯤꯡꯅꯤ ꯏꯆꯟ ꯏꯆꯦꯝ ꯅꯠꯇꯦꯗꯣ ꯍꯥꯏꯅ ꯈꯨꯝꯃꯦ ꯂꯝꯖꯥꯅ ꯋꯥꯔꯝ ꯑꯁꯤ ꯇꯥꯕꯗ ꯅꯅꯥꯎ ꯏꯕꯨꯡꯉꯣ ꯆꯤꯡꯈꯨꯕ ꯁꯥꯎꯕ ꯑꯃꯨꯛ ꯍꯦꯟꯀꯔꯦ ꯊꯥꯡꯂꯦꯟ ꯃꯈꯨꯠ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯈ꯭ꯔꯦ ꯂꯝꯖꯥ ꯈꯝꯕ ꯋꯥꯈꯜ ꯇꯧ ꯅꯃꯣꯝ ꯅꯆꯥ ꯏꯕꯦꯝꯃ ꯂꯝꯖꯥ ꯑꯩꯗꯤ ꯊꯥꯗꯣꯛꯂꯦ ꯏꯇꯥꯎ ꯑꯉꯣꯝ ꯅꯥꯛꯇꯨꯗ ꯄꯤꯕꯤꯈꯔꯣ ꯍꯥꯏꯗꯨꯅ ꯅꯣꯡꯕꯥꯡ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯝꯃꯨ ꯆꯣꯛꯀꯊꯣꯛꯎ ꯏꯆꯥ ꯄꯤꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯕ ꯅꯠꯇꯦ ꯅꯉꯣꯟꯗ ꯏꯆꯥ ꯀꯥꯗ ꯌꯦꯠꯄꯁꯤ ꯌꯦꯠꯐꯗꯔꯦ ꯍꯥꯏꯕꯅꯤ ꯀꯔꯤ ꯑꯔꯪꯅꯅ ꯈꯨꯝꯃꯤ ꯀꯠꯂꯣ ꯍꯧꯖꯤꯛ ꯅꯇꯥꯎꯗ ꯏꯆꯥ ꯀꯥꯗ ꯌꯦꯠꯂꯅꯨ ꯈꯨꯃꯟ ꯃꯥꯅ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯂꯝꯖꯥ ꯑꯩꯍꯥꯛꯇꯤ ꯅꯃꯣꯝ ꯀꯥꯗ ꯌꯦꯠꯆꯗꯦ ꯅꯅꯥꯏ ꯏꯆꯦꯝ ꯂꯥꯏꯔꯕꯤ ꯂꯝꯖꯥ ꯃꯥꯅ ꯆꯠꯇꯨꯅ ꯅꯨꯔꯥ ꯅꯖꯥ ꯏꯕꯦꯝꯃ ꯍꯥꯏꯖꯔꯨꯕ ꯂꯩꯖꯗꯦ ꯅꯤꯡꯊꯧ ꯅꯆꯤꯟ ꯅꯅꯥꯎꯅ ꯈꯔꯥꯏꯊꯛꯇ ꯂꯩꯍꯥꯞꯄꯦ ꯂꯩꯔꯣꯡ ꯂꯥꯏꯗ ꯊꯥꯕꯒꯨꯝ ꯃꯄꯨ ꯁꯅꯥ ꯆꯣꯔꯣꯟꯅ ꯍꯧꯖ ꯀꯌꯥꯅꯤ ꯈꯨꯃꯟ ꯏꯀꯣꯄꯨꯡꯗ ꯈꯨꯃꯟ ꯃꯣꯏꯔꯥꯡ ꯃꯃꯥꯡꯗ ꯂꯝꯖꯥ ꯈꯝꯕ ꯑꯩꯉꯣꯟꯗ ꯄꯤꯅꯕꯒꯤ ꯂꯧꯕꯅꯤ ꯑꯁꯤꯃꯛꯄꯨ ꯍꯧꯖꯤꯛꯁꯨ ꯂꯝꯖꯥ ꯀꯔꯤ ꯍꯥꯏꯖꯗꯦ ꯅꯃꯣꯝ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯑꯉꯣꯝ ꯍꯥꯏꯕ ꯑꯁꯤꯗ ꯆꯠꯀꯦ ꯍꯥꯏꯕ ꯂꯩꯔꯗꯤ ꯅꯃꯣꯝꯅꯗꯤ ꯌꯥꯅꯤꯡꯗ ꯅꯨꯔꯥ ꯃꯋꯥ ꯇꯥꯗꯅ ꯑꯉꯣꯝ ꯂꯣꯝꯗ ꯄꯤꯊꯣꯛꯎ ꯂꯥꯏꯔꯕꯤꯒꯤ ꯆꯤꯟꯁꯤꯅ ꯄꯤꯊꯣꯛꯈꯔꯦ ꯇꯥꯕꯗ ꯅꯣꯡꯕꯥꯟ ꯃꯥꯕꯨ ꯅꯃꯣꯝꯅ ꯍꯨꯒꯨꯝ ꯈꯥ ꯀꯩꯒꯨꯝ ꯁꯤꯟꯕꯩ ꯄꯥꯝꯖꯗꯕ ꯊꯣꯛꯇꯨꯅ ꯅꯣꯡꯕꯥꯟ ꯀꯥꯗ ꯊꯨꯡꯒꯗꯩ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯨꯅ ꯂꯝꯖꯥ ꯑꯩꯒꯤ ꯏꯋꯥꯅ ꯅꯃꯣꯝ ꯊꯋꯥꯏ ꯁꯣꯛꯇꯨꯅ ꯅꯨꯔꯥ ꯁꯨꯔꯤ ꯃꯈꯨꯠꯁꯨ ꯅꯨꯖꯥ ꯃꯥꯅ ꯄꯥꯏꯗꯨꯅ ꯅꯃꯣꯝ ꯊꯃꯣꯏ ꯐꯤꯔꯥꯈꯥꯏ ꯁꯤꯈꯤꯕꯗꯤ ꯊꯣꯛꯂꯕ ꯅꯨꯄꯤ ꯍꯥꯠꯄ ꯄꯥꯞꯇꯨꯕꯨ ꯆꯣꯔꯣꯟ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯌꯨ ꯅꯅꯥꯏ ꯄꯨꯕ ꯉꯝꯖꯔꯣꯏ ꯃꯃꯥꯡꯉꯩꯗ ꯄꯤꯕꯒꯤ ꯀꯗꯥꯏꯅꯣꯗꯤ ꯍꯥꯏꯕꯅꯤ ꯄꯂꯦꯝ ꯄꯟꯊꯧꯅ ꯌꯥꯗ꯭ꯔꯦ ꯈꯨꯃꯟꯒꯤ ꯃꯥꯒꯤ ꯈꯟꯗꯔꯦ ꯍꯥꯏꯕꯗꯤ ꯅꯅꯥꯏ ꯑꯩ ꯅꯃꯣꯝ ꯏꯕꯦꯝꯃꯗꯨꯒ ꯊꯥꯗꯣꯛꯆꯔꯒꯦ ꯌꯥꯅꯤꯡꯉꯤ ꯅꯨꯔꯥ ꯃꯋꯥ ꯇꯥꯗꯅ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯔꯥ ꯃꯥꯕꯨ ꯄꯤꯊꯣꯛꯄ ꯆꯣꯔꯣꯟ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯔꯨ ꯈꯨꯔꯨꯝꯖꯔꯦ ꯈꯝꯕꯅ ꯆꯤꯡꯈꯨꯕ ꯃꯈꯣꯡ ꯊꯤꯜꯂꯦ ꯁꯥꯎꯔꯦ ꯆꯣꯡꯁꯤꯟꯈꯤꯒꯗꯧꯔꯦ ꯑꯌꯥꯛꯄ ꯈꯣꯟꯐꯝ ꯑꯣꯏꯕ ꯏꯆꯥ ꯄꯤꯗꯦ ꯅꯉꯣꯟꯗ ꯅꯪꯒꯤ ꯋꯥꯌꯥꯝ ꯄꯥꯝꯖꯗꯦ ꯏꯆꯥ ꯀꯥꯗ ꯌꯦꯠꯄꯅꯤ ꯌꯦꯠꯂꯣꯏ ꯍꯥꯏꯔꯣ ꯅꯇꯥꯎ ꯏꯃꯣꯝ ꯃꯋꯥ ꯑꯣꯏꯗꯅ ꯉꯁꯤ ꯃꯈꯩ ꯊꯥꯗꯣꯛꯂꯒꯦ ꯂꯧꯕꯤꯈꯔꯣ ꯏꯇꯥꯎꯅ ꯍꯥꯏꯌꯨ ꯅꯣꯡꯕꯥꯟ ꯃꯉꯣꯟꯗ ꯍꯧꯖꯤꯛꯃꯛ ꯍꯦꯛ ꯀꯠꯊꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯗꯤ ꯊꯥꯡ ꯑꯁꯤ ꯅꯪ ꯎꯗꯔꯥ ꯀꯠꯂꯣ ꯈꯝꯕ ꯍꯧꯖꯤꯛ ꯍꯥꯏꯔꯦ ꯖꯨꯕꯔꯥꯖꯅ ꯂꯝꯖꯥ ꯈꯝꯕ ꯃꯕꯨꯛꯇꯣ ꯃꯌꯥꯝ ꯌꯩꯈꯤꯕꯗꯨꯒꯤ ꯆꯩꯅꯥꯈꯣꯟꯗꯨꯁꯨ ꯀꯣꯛꯈꯔꯦ ꯆꯤꯡꯈꯨꯕꯒꯤ ꯃꯋꯥꯅ ꯂꯥꯏꯖ ꯏꯁꯤꯡ ꯑꯣꯏꯗꯨꯅ ꯆꯥꯝꯊꯣꯛꯈꯔꯦ ꯄꯛꯇꯔꯦ ꯈꯨꯃꯟ ꯃꯥꯅ ꯍꯥꯏꯔꯛꯏ ꯈꯝꯕ ꯑꯩꯒꯤ ꯏꯁꯥꯅ ꯈꯥꯝꯕꯤ ꯃꯩꯇꯥꯟ ꯑꯣꯏꯈ꯭ꯔꯕ ꯂꯝꯖꯥ ꯏꯆꯦꯝ ꯑꯗꯨꯒꯤ ꯈꯝꯕ ꯑꯩꯒꯤ ꯃꯪꯗꯨꯗ ꯍꯨꯟꯕꯤ ꯑꯣꯏꯕ ꯊꯣꯏꯗꯤꯡꯗꯣ ꯍꯦꯛꯂꯨꯗꯨꯅ ꯊꯥꯎ ꯁꯨꯝꯕ ꯅꯃꯣꯝ ꯏꯕꯦꯝꯃ ꯃꯥꯅ ꯇꯩꯍꯧꯁꯅꯨ ꯊꯥꯎ ꯑꯗꯨꯗ ꯈꯝꯕ ꯅꯥꯈꯩ ꯁꯦꯡꯂꯦ ꯅꯃꯣꯝꯒꯤ ꯅꯅꯥꯏ ꯂꯝꯖꯥ ꯑꯩꯍꯥꯛꯀꯤ ꯂꯩꯔꯤꯉꯩꯗ ꯊꯋꯥꯏꯅ ꯑꯣꯏꯈꯔꯔꯣꯏ ꯏꯕꯨꯡꯉꯣ ꯏꯅꯨꯡ ꯑꯁꯤ ꯍꯧꯈ꯭ꯔꯅꯤ ꯅꯤꯡꯕ ꯊꯨꯡꯕꯤ ꯍꯧꯔꯔꯣꯏ ꯂꯝꯖꯥ ꯊꯤꯅ ꯈꯨꯃꯛꯂꯦ ꯆꯤꯡꯈꯨꯕꯗꯣ ꯃꯝꯈꯔꯦ ꯁꯥꯃꯨ ꯃꯈꯣꯡ ꯑꯗꯨꯗ ꯈꯨꯃꯟ ꯃꯥꯕꯨ ꯄꯨꯟꯗꯨꯅ ꯍꯥꯠꯀꯦ ꯅꯤꯡꯕ ꯀꯥꯎꯈꯔꯦ ꯊꯥꯡꯂꯦꯟ ꯑꯗꯨ ꯂꯩꯗꯨꯅ ꯆꯣꯡꯁꯤꯟꯈꯔꯦ ꯈꯝꯕꯗ ꯂꯝꯖꯥ ꯉꯛꯁꯝ ꯇꯝꯗꯨꯅ ꯍꯩꯖꯤꯟꯈꯔꯦ ꯊꯥꯡ ꯑꯗꯣ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯂꯥꯏꯗꯨꯅ ꯑꯩꯒꯤ ꯂꯤꯂꯥ ꯂꯣꯏꯗꯔꯤ ꯉꯥꯛꯈꯤꯗꯕ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯂꯥꯏꯗꯨꯅ ꯑꯩꯒꯤ ꯂꯤꯂꯥ ꯂꯣꯏꯗꯔꯤ ꯉꯥꯛꯈꯤꯕꯔꯥ ꯊꯥꯡ ꯑꯗꯨ ꯆꯤꯡꯈꯨꯕꯅ ꯁꯥꯎꯕꯅ ꯃꯝꯗꯨꯅꯕꯨ ꯇꯧꯕꯔꯥ ꯈꯨꯃꯟ ꯊꯥꯡꯕꯨ ꯆꯪꯗꯕ ꯅꯣꯡꯌꯥꯏ ꯉꯛꯇ ꯄꯥꯟꯕꯗ ꯊꯦꯒꯥꯛ ꯇꯦꯛꯏ ꯊꯥꯡ ꯑꯗꯨ ꯅꯣꯡꯌꯥꯏ ꯉꯛꯁꯝ ꯁꯣꯝꯗꯅꯦ ꯊꯥꯡ ꯇꯦꯛ ꯑꯗꯨ ꯍꯟꯗꯣꯛꯏ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯡꯈꯨꯕ ꯙꯔꯝꯒꯤ ꯊꯕꯥꯛꯇ ꯇꯔꯣꯏ ꯂꯩꯔꯕ ꯈꯨꯃꯟ ꯃꯁꯥ ꯑꯗꯨꯅ ꯐꯨꯔꯛꯄꯒꯤ ꯃꯌꯥꯝꯅ ꯁꯤꯔꯒꯦꯗꯤ ꯍꯥꯏꯕ ꯃꯈꯩ ꯀꯥꯎꯔꯦ ꯈꯣꯡꯄꯥꯛ ꯃꯈꯣꯡꯅ ꯈꯨꯃꯟ ꯍꯥꯏꯊ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯅꯣꯡꯌꯥꯏ ꯁꯝꯂꯥꯡ ꯄꯥꯏꯔꯨꯔꯦ ꯆꯤꯡꯂꯦ ꯈꯝꯕ ꯂꯣꯡꯅ ꯇꯥꯏ ꯆꯤꯡꯈꯨꯕꯅ ꯆꯤꯡꯁꯤꯜꯂꯨ ꯂꯝꯖꯥ ꯋꯥꯔꯛꯇꯕꯁꯦ ꯄꯤ ꯄꯥ ꯁꯨꯗꯩ ꯍꯧꯅꯕ ꯂꯝꯆꯠ ꯅꯥꯏꯗꯦ ꯂꯝꯍꯦꯜꯂꯤ ꯃꯄꯥ ꯊꯣꯡꯂꯦꯟ ꯆꯥꯎꯕꯗ ꯃꯟꯇ꯭ꯔ ꯇꯝꯕꯤꯔ ꯃꯥꯜꯂꯦ ꯊꯥꯡꯅ ꯌꯥꯟꯕ ꯆꯪꯗꯔꯦ ꯂꯥꯡꯒꯣꯏꯁꯤꯒꯤ ꯃꯈꯣꯡꯗ ꯄꯨꯟꯁꯤꯜꯂꯒ ꯀꯩꯊꯦꯜꯗ ꯀꯥꯔꯟ ꯆꯣꯝꯃ ꯆꯤꯡꯗꯨꯅ ꯊꯋꯥꯏ ꯂꯧꯒꯦ ꯄꯨꯟꯁꯤꯜꯂꯨ ꯍꯥꯏꯔꯦ ꯅꯣꯡꯕꯥꯟ ꯃꯍꯥꯛꯅ ꯆꯤꯡꯁꯤꯟꯈꯔꯦ ꯈꯝꯕꯕꯨ ꯂꯥꯡꯒꯣꯏ ꯅꯥꯛ ꯑꯗꯨ ꯌꯧꯅ ꯅꯣꯡꯌꯥꯏ ꯄꯥꯡꯒꯜ ꯂꯣꯏꯈꯔꯦ ꯄꯥꯝꯕꯣꯝꯗꯨ ꯊꯥꯡꯒꯠꯄꯗ ꯌꯥꯈꯤꯗꯔꯦ ꯈꯝꯕꯗꯤ ꯈꯨꯃꯟ ꯃꯥꯅ ꯈꯜꯂꯛꯏ ꯄꯥꯝꯃꯨꯏꯗꯀꯣ ꯑꯩ ꯑꯁꯦ ꯈꯨꯠ ꯆꯥꯕ ꯊꯥꯡ ꯑꯃ ꯄꯥꯏꯍꯜꯂꯒ ꯑꯩꯍꯥꯛꯄꯨ ꯊꯥꯡꯒꯤ ꯃꯌꯥ ꯀꯨꯝꯗ꯭ꯔꯤ ꯐꯥꯎ ꯇꯥꯒꯤ ꯃꯌꯥ ꯄꯪꯗ꯭ꯔꯤ ꯐꯥꯎ ꯀꯦꯒꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯅꯧ ꯊꯤꯅꯧ ꯍꯥꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯕ ꯑꯗꯨꯕꯨ ꯁꯤꯔꯕꯁꯨ ꯄꯦꯟꯖꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯊꯣꯛꯇꯦꯗ ꯂꯝꯖꯥ ꯏꯆꯦꯝ ꯂꯥꯏꯔꯕꯤ ꯌꯣꯛꯄꯤꯅꯕ ꯂꯩꯍꯧꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯂꯣꯏꯈꯔꯦ ꯌꯥꯈꯤꯗꯔꯦ ꯏꯟꯗ꯭ꯔꯤꯗꯣ ꯈꯝꯕ ꯃꯗꯣꯝ ꯄꯨꯖꯕ ꯌꯩꯕ ꯅꯦꯠꯄ ꯇꯠꯄꯒꯤ ꯏꯅ ꯐꯨꯖꯤꯜꯂꯛꯄꯗ
ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯕꯒ ꯑꯃꯨꯛ ꯁꯣꯛꯄ ꯍꯦꯟꯈꯔꯦ ꯆꯩꯅꯥ ꯈꯣꯟꯅ ꯆꯥꯛꯄꯒ ꯋꯥꯈꯤꯕꯅ ꯏꯟꯗ꯭ꯔꯤꯗꯣ ꯂꯥꯏꯖ ꯏꯈꯦꯡ ꯂꯥꯡꯈꯔꯦ ꯏꯟꯗ꯭ꯔꯤ ꯄꯨꯕ ꯋꯥꯔꯛꯂꯦ ꯈꯨꯃꯟ ꯃꯆꯦꯝ ꯅꯤꯡꯁꯤꯡꯉꯤ ꯃꯆꯦꯝ ꯂꯥꯝꯕ ꯐꯪꯈꯤꯗ꯭ꯔꯦ ꯈꯧꯔꯥꯡꯕꯅ ꯍꯦꯟꯖꯤꯜꯂꯛ ꯄ꯭ꯔꯥꯟꯕꯨ ꯇꯠꯀꯗꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯅꯣꯡꯕꯥꯟ ꯃꯥꯕꯨ ꯀꯧꯔꯛꯏ ꯅꯣꯡꯌꯥꯏ ꯏꯃꯤꯠ ꯑꯅꯤꯁꯤꯗꯤ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯇꯝꯗꯣ ꯏꯃꯤꯠ ꯑꯅꯤ ꯑꯁꯤꯕꯨ ꯏꯅ ꯄꯨꯡꯐꯥ ꯐꯥꯖꯤꯜꯂꯦ ꯄꯥꯊꯧ ꯏꯕꯨꯡꯉꯣ ꯅꯣꯡꯕꯥꯟ ꯏꯟꯗ꯭ꯔꯤ ꯃꯥꯒꯤ ꯗꯣꯁꯕꯨ ꯄꯨꯕ ꯇꯥꯔꯦ ꯅꯅꯥꯎꯗꯤ ꯑꯉꯣꯝ ꯅꯪꯒꯤ ꯐꯨꯔꯨꯞꯇ ꯈꯨꯃꯟ ꯆꯅꯨ ꯏꯆꯦꯝꯅ ꯇꯤꯡꯒꯗꯧꯔꯤ ꯇꯥꯕꯔꯥ ꯑꯇꯩꯗꯤ ꯑꯇꯩꯅꯤ ꯏꯅꯥꯎ ꯏꯇꯥꯎ ꯅꯪꯅ ꯑꯩꯍꯥꯛꯄꯨ ꯄꯤꯊꯛꯎꯅꯦ ꯂꯥꯏꯖꯗꯣ ꯈꯧꯔꯥꯡꯉꯦꯅꯦ ꯏꯇꯥꯎꯕꯨ ꯍꯥꯏꯔꯛꯏ ꯅꯣꯡꯕꯥꯟ ꯃꯥꯅ ꯈꯪꯕꯔꯥ ꯈꯝꯕ ꯅꯪ ꯀꯔꯤ ꯈꯪꯗꯦ ꯑꯁꯥꯏꯗꯤ ꯈꯝꯕ ꯂꯝꯖꯥ ꯃꯍꯥꯛꯀꯤ ꯅꯁꯥꯗꯨ ꯊꯥꯡꯖꯤꯡ ꯑꯗꯨ ꯃꯇꯨꯝ ꯃꯇꯨꯝ ꯀꯔꯤ ꯈꯪꯗꯦ ꯑꯁꯥꯏꯗꯤ ꯈꯝꯕ ꯂꯝꯖꯥ ꯅꯍꯥꯛꯀꯤ ꯅꯁꯥꯗꯨ ꯃꯇꯨꯝ ꯃꯇꯨꯝ ꯂꯦꯟꯗꯨꯅ ꯁꯥꯗꯣꯛꯂꯒ ꯑꯩꯁꯤꯅ ꯆꯥꯔꯕꯁꯨ ꯄꯦꯜꯂꯔꯣꯏ ꯏꯁꯤꯡ ꯊꯛꯀꯗꯩ ꯁꯔꯨꯛ ꯑꯁꯤ ꯊꯛꯎ ꯌꯦꯡꯉꯨꯅꯦ ꯍꯥꯏꯅ ꯅꯣꯡꯕꯥꯟ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯅꯣꯡꯕꯥꯟ ꯈꯨꯆꯥꯎ ꯑꯗꯨꯅ ꯍꯥꯏꯒꯠꯇꯨꯅ ꯈꯨꯗꯨꯝꯅ ꯈꯝꯕ ꯃꯥꯒꯤ ꯊꯕꯥꯛꯇ ꯗꯝꯗꯝ ꯂꯥꯎꯅ ꯃꯉꯥꯔꯛ ꯐꯨꯔꯦ ꯅꯣꯡꯕꯥꯟ ꯁꯥꯎꯗꯨꯅ ꯍꯟꯅ ꯁꯣꯛꯅ ꯂꯩꯅ ꯏꯇꯨꯝ ꯃꯇꯨꯝ ꯑꯣꯟꯈꯔꯦ ꯁꯣꯔ ꯊꯤꯡꯉꯤ ꯂꯝꯖꯥꯗꯣ ꯃꯌꯥꯝ ꯂꯩꯔꯤ ꯑꯄꯨꯝꯕ ꯑꯣꯟꯊꯣꯛꯄꯅꯤ ꯑꯣꯟꯊꯣꯛꯏ ꯅꯣꯡꯕꯥꯟ ꯀꯔꯤ ꯙꯟꯃꯅꯣ ꯍꯥꯏꯅꯈꯔꯦ ꯃꯕꯨꯛꯇ ꯆꯤꯟꯗꯤ ꯊꯣꯛꯄ ꯉꯝꯅꯗꯦ ꯆꯤꯡꯈꯨ ꯅꯣꯡꯕꯥꯟ ꯑꯅꯤꯅ ꯀꯤꯅꯕꯅ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯍꯟꯗꯣꯛꯅꯩ ꯆꯨꯝꯗꯦ ꯍꯥꯏꯅꯩ ꯈꯔꯅ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯛꯏ ꯑꯉꯣꯝ ꯁꯥꯒꯩ ꯈꯔꯗꯪ ꯃꯈꯣꯏꯗꯨꯅ ꯀꯔꯤꯅꯣ ꯀꯔꯤ ꯆꯨꯝꯃꯣꯏꯗꯒꯦ ꯃꯇꯤꯛ ꯆꯥꯏꯗꯣ ꯑꯁꯤꯅ ꯍꯥꯏꯅ ꯈꯨꯝꯃꯤ ꯍꯔꯥꯎꯏ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯥꯡꯒꯣꯏ ꯁꯥꯃꯨ ꯊꯛꯇꯨꯗ ꯃꯝꯈ꯭ꯔꯦ ꯁꯥꯃꯨ ꯍꯟꯖꯕ ꯅꯣꯡꯌꯥꯏ ꯃꯇꯧ ꯎꯕꯗ ꯀꯞꯈ꯭ꯔꯦ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯥꯔꯨꯡꯕꯅ ꯑꯩꯃꯛꯇ ꯁꯤꯔ ꯈꯟꯕꯗ ꯃꯤꯒꯤ ꯃꯤꯆꯪ ꯁꯥꯗꯨꯅ ꯌꯦꯡꯒꯦ ꯀꯟꯕ ꯉꯝꯕꯔꯥ ꯈꯟꯈ꯭ꯔꯦ ꯁꯨꯝꯅ ꯈꯥꯡꯈꯔꯦ ꯁꯥꯃꯨ ꯈꯨꯗꯨꯡ ꯑꯗꯨꯅ ꯈꯝꯕ ꯄꯨꯜꯂꯛꯂꯕꯗ ꯂꯥꯡꯒꯣꯏ ꯃꯥꯁꯨ ꯋꯥꯈꯔꯦ ꯁꯥꯔꯨꯡꯍꯟꯕꯅ ꯏꯪꯒꯤꯠꯅ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯂꯥꯡꯒꯣꯏ ꯅꯪꯕꯨ ꯀꯜꯂꯨꯀꯣ ꯕꯩꯁꯅꯣꯞ ꯑꯣꯏꯕ ꯅꯨꯄꯥꯁꯦ ꯍꯥꯏꯔꯛꯄꯗ ꯈꯪꯈꯔꯦ ꯁꯥꯗꯨꯅ ꯃꯕꯨꯛꯇ ꯌꯥꯈꯤꯗꯕꯅ ꯉꯛꯏ ꯅꯪꯅ ꯀꯥꯇꯤ ꯊꯥꯕꯗ ꯅꯥꯈ꯭ꯔꯔꯣꯏꯀꯣ ꯑꯩꯍꯥꯛꯇꯤ ꯈꯝꯕ ꯊꯋꯥꯏ ꯀꯟꯒꯦꯀꯣ ꯁꯨꯝꯅ ꯈꯨꯝꯃꯤ ꯌꯥꯏꯁꯗꯣ ꯀꯦꯒꯦ ꯄꯥꯝꯕꯥꯟ ꯑꯅꯛꯄ ꯇꯥꯈꯤ ꯁꯥꯃꯨ ꯃꯈꯣꯟꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯈꯤ ꯅꯣꯡꯕꯥꯟ ꯄꯨꯜꯂꯨ ꯂꯝꯖꯥꯗꯣ ꯍꯥꯏꯔꯝꯂꯒ ꯀꯥꯈꯔꯦ ꯅꯣꯡꯌꯥꯏ ꯂꯥꯡꯒꯣꯏ ꯁꯌꯥꯡ ꯊꯛꯇꯨꯗ ꯖꯣꯕꯔꯥꯖ ꯆꯤꯡꯈꯨꯕ ꯊꯨꯅ ꯄꯨꯜꯂꯨ ꯍꯥꯏꯔꯛꯏ ꯅꯣꯡꯕꯥꯟ ꯆꯪꯁꯤꯟꯈꯤꯗꯨꯅ ꯂꯥꯡꯒꯣꯏ ꯃꯥꯒꯤ ꯌꯦꯠꯊꯪꯕ ꯈꯨꯗꯨꯡꯗꯨꯗ ꯈꯝꯕꯕꯨ ꯊꯛꯇ ꯎꯟꯁꯥ ꯌꯥꯎꯗ꯭ꯔꯕ ꯃꯇꯠ ꯃꯇꯠ ꯇꯠꯂꯕ ꯍꯛꯆꯥꯡꯗꯨꯅ ꯈꯣꯡꯄꯥꯛꯅ ꯈꯨꯎꯅ ꯃꯅꯝ ꯅꯝꯗꯨꯅ ꯄꯨꯟꯕ ꯍꯧꯔꯦ ꯈꯝꯕꯕꯨ ꯅꯃꯛ ꯄꯨꯂꯛ ꯈꯨꯗꯤꯡꯗ ꯏꯛ ꯏꯛ ꯂꯥꯎꯔꯛꯄꯗꯨꯅ ꯁꯔꯨꯡꯍꯟꯕ ꯇꯥꯔꯛꯏ ꯃꯥꯡꯕ ꯇꯥꯔꯦ ꯑꯁꯤꯗꯤ ꯄꯨꯟꯕꯗꯗ ꯁꯤꯔꯅꯤ ꯈꯜꯂꯦ ꯁꯔꯨꯡꯍꯟꯕꯗꯨ ꯁꯌꯥꯡ ꯊꯛꯇꯩ ꯀꯨꯝꯂꯛꯑꯦ ꯑꯇꯣꯟ ꯅꯣꯡꯕꯥꯟ ꯁꯦꯂꯨꯡꯕꯗꯨꯗꯤ ꯀꯗꯥꯏ ꯁꯤꯔꯅꯤ ꯍꯥꯏꯒꯠꯇꯨꯅ ꯇꯣꯛꯑꯅꯤ ꯂꯥꯡꯒꯣꯏ ꯃꯈꯣꯡ ꯑꯗꯨꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯇꯥꯕꯤꯌꯨ ꯅꯅꯥꯏ ꯑꯩꯕꯨ ꯈꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃꯇꯪ ꯂꯩꯔꯤ ꯃꯄꯥ ꯍꯥꯛꯇꯛꯀꯤ ꯂꯃꯟꯁꯤꯡꯒꯤ ꯋꯥꯁꯛꯈꯤ ꯆꯥꯎꯃꯟꯕꯅ ꯃꯄꯥꯅ ꯃꯇꯝ ꯑꯗꯨꯗ ꯉꯝꯍꯧꯗꯦ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯁꯤꯃꯨꯛ ꯂꯃꯟ ꯁꯤꯡꯐꯝ ꯂꯩꯇꯔꯦ ꯃꯆꯦꯝ ꯈꯝꯅꯨ ꯅꯨꯄꯤꯅꯤ ꯃꯉꯣꯟꯗꯗꯤ ꯇꯧꯅꯤꯡꯗꯦ ꯑꯗꯨꯉꯩ ꯃꯄꯥꯅ ꯃꯄꯨ ꯆꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯨꯟꯈꯤ ꯑꯩꯒꯤ ꯏꯔꯧꯕꯨ ꯏꯅꯨꯡ ꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯈꯝꯕ ꯊꯋꯥꯏ ꯂꯧꯅꯕ ꯅꯅꯥꯏ ꯑꯩꯕꯨ ꯄꯨꯟꯖꯒꯦ ꯂꯥꯎꯖꯔꯛꯂꯦ ꯁꯥꯔꯨꯡꯕꯅ ꯅꯣꯡꯕꯥꯟꯗꯣ ꯁꯦꯂꯨꯡꯕ ꯅꯪ ꯍꯟꯗꯣꯛꯎ ꯃꯤ ꯄꯣꯡꯗꯨꯝ ꯂꯥꯛꯇꯅꯀꯣ ꯌꯦꯡꯉꯨ ꯑꯗꯨꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯛꯈꯔꯦ ꯂꯥꯞꯇꯛꯅ ꯖꯨꯕꯔꯥꯖꯅ ꯆꯨꯝꯃꯤ ꯄꯨꯜꯂꯨ ꯏꯄꯨ ꯁꯥꯔꯨꯡꯕ ꯍꯥꯏꯔꯦ ꯁꯥꯔꯨꯡꯍꯟꯕꯅ ꯅꯣꯡꯕꯥꯟ ꯃꯥꯅ ꯄꯨꯜꯂꯝꯕ ꯊꯥꯗꯣꯛꯎꯔꯦ ꯊꯧꯔꯤꯗꯣ ꯂꯩꯄꯥꯛꯂꯣꯝꯗ ꯊꯧꯔꯤꯅ ꯁꯤꯟꯅ ꯃꯣꯝꯄꯥꯛꯅꯗꯒꯨꯝ ꯊꯨꯅ ꯄꯨꯜꯂꯦ ꯑꯗꯨꯒ ꯅꯣꯡꯕꯥꯟ ꯃꯕꯨꯛ ꯄꯦꯟꯅꯅꯕ ꯊꯧꯔꯤ ꯃꯔꯣꯟ ꯑꯃꯅ ꯊꯨꯡꯅ ꯆꯠꯂꯦ ꯄꯨꯟꯁꯤꯜꯂꯦ ꯎꯔꯕꯔꯥ ꯀꯣꯡꯌꯥꯟꯕ ꯁꯨꯝꯅ ꯄꯨꯟꯕ ꯍꯧꯅꯩꯗꯣ ꯃꯇꯨꯡ ꯍꯩꯔꯒꯗꯔꯥ ꯍꯪꯉꯤ ꯁꯥꯔꯨꯡꯍꯟꯕꯅ ꯅꯣꯡꯕꯥꯟ ꯃꯥꯅ ꯃꯇꯨꯡꯗꯗꯤ ꯆꯨꯝꯅ ꯇꯧꯔꯨꯒꯗꯕ ꯀꯅꯥ ꯂꯩꯇꯦ ꯑꯩꯍꯥꯛꯀꯤ ꯍꯩꯔꯨꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦ ꯈꯨꯝꯃꯤ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯟꯕ ꯁꯥꯔꯨꯡꯍꯟꯕꯅ ꯌꯦꯡꯕꯗ ꯆꯤꯡꯈꯩ ꯍꯨꯜꯂꯛꯀꯗꯧꯔꯦ ꯀꯣꯔꯧ ꯅꯪꯗ ꯉꯥꯜꯂꯛꯑꯣ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯁꯤꯡꯉꯤ ꯇꯈꯦꯟ ꯁꯥꯔꯨꯡꯕ ꯆꯤꯡꯈꯨ ꯅꯣꯡꯕꯥꯟ ꯑꯅꯤꯕꯨ ꯃꯕꯨꯛ ꯅꯨꯡꯗ ꯆꯥꯛꯈꯔꯦ ꯂꯥꯡꯒꯣꯏ ꯁꯌꯥꯡ ꯊꯛꯇꯨꯗ ꯁꯥꯔꯨꯡꯍꯟꯕ ꯀꯥꯈꯔꯦ ꯁꯥꯃꯨ ꯌꯥꯏꯁ ꯅꯥꯀꯣꯡꯗ ꯙꯔꯃꯩ ꯃꯆꯥ ꯑꯁꯤꯕꯨ ꯁꯤꯕꯃꯛꯇꯤ ꯁꯤꯕꯤꯔꯔꯣꯏ ꯄꯥꯄꯤ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯅꯕ ꯆꯠꯁꯤ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯥꯏꯖꯔꯨꯔꯦ ꯁꯥꯔꯨꯡꯕ ꯁꯥꯃꯨ ꯀꯥꯇꯤ ꯊꯥꯔꯛꯂꯦ ꯂꯥꯡꯒꯣꯏ ꯃꯈꯣꯡ ꯊꯥꯡꯈꯔꯦ ꯀꯩꯊꯦꯜ ꯆꯦꯒꯥꯏ ꯁꯧꯁꯥꯕ ꯈꯝꯕ ꯃꯥꯕꯨ ꯆꯤꯡꯉꯛꯄ ꯊꯧꯔꯤ ꯑꯗꯨꯅ ꯆꯦꯒꯥꯏꯒ ꯊꯣꯛꯏ ꯃꯈꯣꯟ ꯇꯛꯂꯛꯏ ꯒꯔ ꯒꯔ ꯂꯥꯎꯅ ꯇꯥꯅꯔꯦ ꯑꯇꯩ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗꯣ ꯍꯟꯗꯣꯛꯅꯔꯦ ꯁꯤꯔꯅꯤ ꯌꯦꯡꯍꯩꯗꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯕꯥꯟ ꯃꯥꯅ
ꯆꯠꯄ ꯇꯥꯔꯦ ꯁꯦꯂꯨꯡꯕ ꯌꯩꯕ ꯌꯥꯎꯗ ꯍꯥꯏꯕꯗꯤ ꯍꯥꯠꯄ ꯌꯥꯎꯗꯤ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯨꯡꯆꯠ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯨ ꯅꯣꯡꯕꯥꯟ ꯑꯅꯤꯅ ꯁꯦꯂꯨꯡꯕꯒ ꯁꯥꯔꯨꯡꯕꯒ ꯂꯩꯍꯧꯔꯦ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯁꯥꯒꯩꯁꯤꯡ ꯈꯔ ꯌꯥꯎꯕ ꯑꯗꯨꯐꯥꯎ ꯂꯝꯖꯥ ꯈꯝꯕ ꯃꯍꯥꯛꯀꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯌꯥꯝꯗꯣ ꯆꯠꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯃꯨꯗꯔꯦ ꯆꯤꯡꯉꯛꯄ ꯈꯥꯗꯩ ꯋꯥꯡꯗꯩ ꯊꯥꯡꯖꯤꯡ ꯄꯣꯛꯄ ꯅꯣꯡꯁꯕꯒꯤꯗꯤ ꯌꯦꯅꯈꯥ ꯐꯥꯎꯕ ꯆꯤꯡꯏ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯈꯨꯕ ꯇꯌꯨꯝ ꯅꯣꯡꯕꯥꯟ ꯑꯄꯥꯟꯕ ꯁꯤꯔꯕꯔ ꯌꯦꯡꯉꯨꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯕꯥꯟꯅ ꯌꯦꯡꯉꯨꯕꯗ ꯈꯝꯕꯗꯤ ꯑꯇꯨꯝꯕꯒꯨꯝ ꯆꯠꯂꯝꯂꯦ ꯍꯤ ꯅꯅꯥꯏ ꯂꯝꯖꯥꯁꯤꯗꯤ ꯁꯤꯗꯦ ꯀꯩꯁꯨ ꯇꯧꯗꯦꯅ ꯀꯔꯤꯅꯣꯅꯦ ꯑꯗꯨꯗꯤ ꯅꯣꯡꯕꯥꯟ ꯁꯥꯔꯨꯡꯕ ꯅꯪꯗꯤ ꯀꯔꯝꯅ ꯄꯨꯜꯂꯤꯕ ꯍꯪꯉꯛꯏ ꯅꯅꯥꯏ ꯂꯝꯖꯥ ꯑꯁꯤꯕꯨ ꯆꯤꯡꯉꯛꯄꯒꯤ ꯃꯈꯣꯡꯃꯛ ꯗꯛ ꯗꯛ ꯂꯥꯎꯕꯕꯨ ꯇꯥꯔꯦ ꯑꯁꯤ ꯐꯥꯎꯕ ꯁꯤꯗ ꯍꯧꯅꯗ꯭ꯔꯕꯅꯤ ꯍꯧꯅꯗꯕ ꯍꯧꯅꯔꯦ ꯁꯤꯗ꯭ꯔꯕꯗꯤ ꯈꯪꯕꯤꯔꯣ ꯃꯄꯨ ꯃꯅꯥꯏ ꯍꯥꯏꯔꯛꯏ ꯁꯥꯔꯨꯡꯕꯅ ꯆꯥꯎꯊꯣꯛꯅ ꯆꯤꯡꯈꯩ ꯃꯉꯥꯟ ꯎꯔꯛꯂꯦ ꯏꯅꯨꯡ ꯃꯄꯥ ꯆꯥꯅ ꯁꯤꯔꯕꯁꯨ ꯁꯤꯔꯒꯦ ꯊꯥꯡꯅ ꯌꯥꯜꯂꯦ ꯑꯩꯍꯥꯛꯁꯨ ꯀꯥꯇꯤꯁꯤꯅ ꯊꯤꯜꯂꯒꯦ ꯈꯜꯂꯗꯨꯅ ꯁꯥꯔꯨꯡꯕ ꯅꯣꯡꯕꯥꯟ ꯂꯣꯝꯗ ꯌꯦꯡꯗꯨꯅ ꯑꯩꯅ ꯅꯪꯅ ꯉꯝꯕꯔꯥ ꯈꯝꯕ ꯀꯔꯤ ꯂꯥꯜꯂꯤ ꯍꯥꯏ ꯃꯨꯔꯈ ꯅꯪꯅ ꯕꯩꯁꯅꯣꯞꯄꯨ ꯍꯥꯠꯄ ꯅꯇꯤꯛ ꯑꯣꯏꯕ꯭ꯔꯥ ꯂꯥꯏꯅ ꯀꯟꯕ ꯅꯠꯇꯔꯥ ꯏꯀꯥꯏꯗꯔ ꯅꯃꯥꯏꯗꯣ ꯊꯤꯅ ꯍꯥꯏꯔꯦ ꯅꯣꯡꯕꯥꯟꯕꯨ ꯁꯥꯔꯨꯡꯕꯅ ꯆꯤꯡꯈꯨꯕ ꯏꯀꯥꯏꯈꯔꯦ ꯇꯥꯕꯗ ꯆꯤꯡꯈꯨꯕꯗꯤ ꯃꯇꯝꯁꯤ ꯄꯨꯛꯅꯤꯡ ꯍꯟꯖꯥꯅꯔꯛꯂꯦ ꯁꯤꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯍꯟꯕ ꯂꯩꯈꯤꯗꯦ ꯖꯨꯕꯔꯥꯖꯅ ꯏꯄꯨꯕꯨ ꯈꯣꯌꯨꯝ ꯃꯥꯅ ꯀꯟꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯏꯕꯨꯛꯇꯗꯤ ꯁꯤꯅꯕ ꯀꯩꯊꯦꯜ ꯑꯁꯤ ꯀꯥꯔꯟꯗ ꯊꯧꯈꯣ ꯏꯄꯨ ꯂꯥꯡꯒꯣꯏꯁꯤ ꯍꯥꯏꯔꯦ ꯁꯥꯔꯨꯡꯍꯟꯕꯅ ꯁꯥꯃꯨ ꯀꯥꯔꯟ ꯊꯧꯔꯛꯏ ꯀꯥꯔꯟ ꯊꯨꯡꯐꯥꯠꯇ꯭ꯔꯤꯉꯩꯗ ꯂꯝꯖꯥ ꯃꯥꯒꯤ ꯃꯣꯝꯄꯥꯛꯀꯨꯝ ꯆꯠꯂꯝꯕꯗꯤ ꯊꯧꯔꯤꯗꯣ ꯀꯊꯦꯟ ꯆꯦꯒꯥꯏ ꯁꯧꯁꯥꯕ ꯑꯇꯨꯝꯕꯗꯤ ꯃꯆꯤꯟꯅ ꯀꯛꯄ ꯄꯨꯝꯂꯣꯏ ꯂꯣꯏꯈꯔꯦ ꯆꯦꯒꯥꯏ ꯃꯇꯣꯟ ꯐꯥꯎꯔꯛꯂꯦ ꯆꯦꯒꯥꯏ ꯁꯧꯁꯥꯕꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨ ꯈꯦꯠꯄꯗ ꯈꯝꯕ ꯒ꯭ꯌꯥꯟꯗꯨ ꯐꯥꯎꯔꯛꯏ ꯆꯤꯡꯉꯨ ꯃꯤꯡꯕꯨ ꯁꯣꯜꯂꯛꯏ ꯍꯔꯤ ꯍꯔꯤ ꯍꯥꯏꯔꯛꯏ ꯇꯈꯦꯟ ꯁꯔꯨꯡꯍꯟꯕꯗꯣ ꯃꯤꯇꯄꯤꯕꯨ ꯇꯥꯗꯨꯅ ꯀꯞꯄꯤ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯍꯔꯤ ꯁꯣꯜꯂꯨ ꯃꯥꯗꯅꯤ ꯈꯣꯌꯨꯝ ꯃꯥꯕꯨ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅ ꯃꯄꯥꯎ ꯃꯦꯜꯂꯛꯏ ꯖꯨꯕꯔꯥꯖ ꯁꯥꯔꯨꯡꯕ ꯃꯤꯒꯤ ꯃꯤꯆꯪ ꯑꯣꯏꯔꯦꯀꯣ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯑꯃꯨꯛ ꯌꯦꯛꯅꯗꯦ ꯈꯪꯗꯕꯒꯤ ꯂꯥꯛꯄꯅꯤ ꯈꯪꯂꯕꯗꯤ ꯀꯩꯗꯒꯤ ꯀꯔꯤ ꯋꯥꯅꯣ ꯁꯥꯔꯨꯡꯕ ꯅꯨꯡꯉꯥꯏꯅꯗꯦ ꯍꯥꯏꯕꯗꯥꯏ ꯅꯪꯗꯤ ꯑꯁꯥꯏ ꯑꯩꯉꯣꯟꯗ ꯃꯥꯅꯤ ꯅꯅꯥꯏ ꯍꯥꯏꯈꯔꯦ ꯑꯁꯨꯝꯗꯧꯅ ꯉꯥꯡꯅꯔꯦ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯣ ꯑꯉꯣꯝ ꯃꯆꯥ ꯐꯠꯇꯕ ꯑꯉꯣꯝ ꯍꯥꯏꯕ ꯐꯠꯇꯦꯗ ꯁꯤꯍꯧꯔꯔꯣꯏ ꯍꯥꯏꯕꯕꯨ ꯁꯥꯃꯨ ꯄꯨꯛꯂꯣꯞ ꯑꯗꯨꯗ ꯂꯥꯡꯁꯣꯏ ꯇꯣꯏꯅ ꯊꯤꯜꯂꯛꯏ ꯃꯣꯏꯔꯥꯡ ꯈꯣꯏꯔꯤ ꯀꯩꯊꯦꯜꯗ ꯏꯉꯥꯡ ꯄꯥꯛꯇꯛꯅꯔꯛꯂꯦ ꯏꯃꯨ ꯄꯥꯝꯐꯦꯟꯅꯔꯛꯂꯦ ꯀꯩꯊꯦꯜ ꯆꯦꯒꯥꯏ ꯑꯗꯨꯅ ꯁꯥꯗꯣꯡ ꯈꯣꯠꯂꯛꯂꯦ ꯊꯧꯔꯤ ꯇꯠꯄ ꯂꯣꯏꯕꯗ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯧꯔꯦ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯃꯁꯥꯗꯣ ꯈꯨꯃꯟ ꯊꯋꯥꯏ ꯃꯔꯤꯅꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯆꯣꯡꯊꯣꯛꯂꯦ ꯈꯨꯃꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯟꯒꯦ ꯇꯧꯕꯗ ꯌꯥꯈꯤꯗꯔꯦ ꯁꯥꯃꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯠꯂꯦ ꯅꯣꯡꯕꯥꯟ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯥꯔꯗꯨꯅ ꯁꯥꯃꯨꯗ ꯂꯥꯡꯁꯣꯏꯗꯨꯅ ꯊꯤꯜꯂꯛꯏ ꯃꯈꯣꯡ ꯃꯁꯥ ꯄꯨꯡꯅꯣꯞꯇ ꯅꯣꯡꯕꯥꯟ ꯃꯥꯅ ꯂꯥꯎꯔꯛꯏ ꯆꯤꯡꯈꯨꯕꯗ ꯏꯕꯨꯡꯉꯣ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯁꯥꯃꯨꯁꯤ ꯄꯨꯟꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯡꯗꯨ ꯊꯥꯡꯒꯠꯈꯔꯦ ꯆꯤꯡꯈꯨꯕ ꯁꯥꯔꯨꯡꯍꯟꯕ ꯌꯦꯡꯗꯨꯅ ꯁꯥꯔꯨꯡꯍꯟꯕ ꯅꯪꯗꯤ ꯅꯤꯡꯉꯥꯏ ꯇꯧꯍꯜꯂ ꯃꯥꯜꯂꯦ ꯀꯥꯇꯤ ꯊꯥꯎꯅ ꯍꯥꯏꯔꯛꯏ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗꯦ ꯁꯥꯔꯨꯡꯕ ꯀꯥꯇꯤ ꯊꯥꯔꯦ ꯁꯥꯃꯨꯗ ꯃꯈꯥꯔꯣꯝꯗ ꯅꯣꯡꯕꯥꯟꯅ ꯃꯊꯛꯂꯣꯝꯗ ꯀꯥꯇꯤꯅ ꯁꯥꯃꯨ ꯈꯥꯡꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯗꯨ ꯐꯥꯎꯕ ꯁꯥꯃꯨꯗꯣ ꯈꯝꯕ ꯃꯥꯕꯨ ꯄꯨꯟꯅꯕ ꯊꯥꯗꯈꯤꯗ꯭ꯔꯦ ꯃꯈꯣꯡꯗꯣ ꯁꯥꯔꯨꯡꯍꯟꯕꯩ ꯈꯨꯠꯇꯒꯤ ꯀꯥꯇꯤ ꯑꯗꯨ ꯂꯧꯗꯨꯅ ꯆꯤꯡꯈꯨꯕꯅ ꯊꯤꯜꯂꯛꯂꯦ ꯀꯥꯇꯤ ꯑꯗꯨꯅ ꯂꯩꯕ ꯃꯈꯩ ꯁꯥꯃꯨ ꯑꯗꯨ ꯀꯞꯂꯛꯂꯦ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯕꯗ ꯃꯅꯥꯇꯣꯟꯗꯣ ꯍꯥꯏꯒꯠꯂꯦ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨ ꯀꯧꯔꯛꯂꯦ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯂꯥꯏꯑꯣꯗ ꯂꯣꯛꯇꯥꯛ ꯈꯨꯔꯨꯝ ꯇꯣꯡꯕꯋꯣ ꯄꯥꯉꯟ ꯇꯝꯄꯥꯛ ꯀꯣꯏꯕꯋꯣ ꯃꯌꯥꯡ ꯁꯥꯒꯟ ꯇꯣꯡꯕꯋꯣ ꯀꯣꯟꯗꯨꯝ ꯌꯥꯏꯔꯨꯝ ꯁꯤꯗ ꯀꯦꯒꯦ ꯄꯣꯛꯄ ꯁꯣꯔꯥꯔꯦꯟ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯟ ꯅꯤꯡꯊꯧꯕ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯕꯤꯌꯨꯕ ꯑꯩꯉꯣꯟꯗ ꯃꯄꯨ ꯃꯥꯒꯤ ꯆꯣꯔꯣꯟꯗ ꯀꯠꯆꯒꯦꯗꯣ ꯑꯩꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯇ ꯅꯤꯈ꯭ꯔꯦ ꯁꯥꯃꯨ ꯑꯗꯨꯅ ꯁꯥꯃꯨ ꯃꯅꯥꯇꯣꯟꯗꯨꯅ ꯊꯦꯡꯅꯔꯨꯔꯦ ꯆꯔꯣꯠꯀꯤ ꯍꯥꯕꯨꯡ ꯑꯃ ꯁꯨꯟꯗꯒꯤ ꯁꯥꯃꯨ ꯑꯗꯨ ꯊꯥꯗꯠꯂꯦ ꯁꯥꯃꯨ ꯑꯗꯨ ꯊꯥꯡꯒꯠꯂꯦ ꯀꯠꯆꯔꯛꯂꯦ ꯃꯄꯨꯗ ꯃꯤꯠꯇꯄꯤꯕꯨ ꯇꯥꯗꯨꯅ ꯈꯨꯃꯟ ꯊꯋꯥꯏ ꯅꯤꯔꯛꯂꯦ ꯅꯪꯅ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯌꯨ ꯀꯥꯇꯤ ꯆꯩꯅ ꯈꯣꯟꯁꯤꯕꯨ ꯐꯥꯎꯍꯟꯕꯤꯅꯨ ꯃꯉꯣꯟꯗ ꯃꯄꯨ ꯀ꯭ꯔꯤꯄꯥ ꯐꯪꯈꯔꯦ ꯁꯥꯃꯨ ꯅꯥꯕ ꯐꯥꯎꯗꯔꯦ ꯆꯤꯡꯈꯨꯕꯒ ꯅꯣꯡꯕꯥꯟꯒ ꯑꯅꯤꯗꯨꯅ ꯁꯥꯃꯨꯕꯨ ꯃꯈꯣꯡ ꯊꯥꯗꯧ ꯌꯥꯗꯦꯗꯣ ꯍꯥꯏꯕꯒꯤ ꯀꯥꯇꯤꯒ ꯂꯥꯡꯁꯣꯏꯗꯨꯒ ꯑꯅꯤꯅ ꯊꯤꯜꯂꯛꯄꯗꯨꯗ ꯈꯝꯕꯒ ꯁꯥꯃꯨꯒ ꯑꯅꯤ ꯑꯗꯣ ꯃꯥꯟꯅꯗꯧꯔꯦ ꯁꯣꯛꯄꯗ ꯁꯥꯃꯨ ꯇꯅꯤꯛꯈ꯭ꯔꯦ ꯌꯦꯠꯂꯣꯝꯗ ꯈꯝꯕ ꯃꯥꯕꯨ ꯄꯨꯟꯒꯦ ꯅꯣꯡꯕꯥꯟ ꯆꯤꯡꯁꯤꯜꯂꯤ ꯑꯣꯏ ꯊꯪꯕꯗꯨꯅ ꯊꯥꯗꯔꯦ ꯈꯨꯗꯨꯡ ꯌꯦꯠ ꯍꯦꯛ ꯊꯥꯡꯒꯠꯈꯤ ꯑꯣꯏꯗ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯤ ꯌꯦꯠ ꯊꯪꯕ ꯍꯦꯛ ꯃꯊꯥꯗ ꯌꯥꯈꯤꯗꯔꯦ ꯁꯥꯃꯨꯅ ꯑꯄꯠꯄꯗꯤ ꯂꯐꯨꯒꯨꯝ ꯈꯨꯃꯟ ꯃꯁꯥ ꯑꯗꯨꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗ
humang tare nongbando singkhuba suwarakle kati thabada kapkharedo sarungba inung nganphung tanja adu orakle ama mangang chinnaba mangoinaba adugi khoyum mayam tinare ayang leima panthoibi yaure mayam kundinba khuman macha mahabu kannanaba tanare kanagumba lai ama aina tauge ngamgani haikidare kanana matamduda panthoibi chongtho tana lau khare khuman mabu kanbadi egi saruk oijage phare phare nungaire nangna chalona tikti karam haina kangani hangi atai layamna aibu isamaknadi kanba ngamoi khambabu mane macha thoibibu thajinduna kalhange chume chume haiduna thagatnare layamsing thadoi maikei pangduna ayang leima chelakle majaibe manumito nganta hawi thorei nanba iyong sanglomda inung thangmai thanduna charei loige haiduna senu mapu manaido hotnajari matamdu ayang leima lakpadi pangan thoktre ibema tumdabadi oibana taibang migi makada khoyum mapau menbadi yakhidare do thobido ayang leima wa khari mathanglendi bema wa haureda ngangoyo khoyum ipau mengedi lakpani do karamno nidra kaubi bema ima tumhanbiyuba khuram khare panthoibi nidra lengbirakduna nura lawai koirenda lengsin khare lairembi iyong thaktai bema thobi khangjingsing khare ayang leima changduna matam mama tondi oiduna nura mamangduda leptuna thoibi haibi apangbi thanglen naman machadi moirang khori kaithenda napabunga nongbanga ni watana duna moirang macha kayaga yeba makhai yeiraga samu khongde yelhore langoi khongda punduna ke kaithen chegai soksaba umna tare umna ching longna tare longna ching ingang pakthakna hore mu pamphen na hore nura khongau thiladi yabi mangbana halani nangdi kajauribage thille thoibi selune hairamaga panthoibi mangthokhare thoibido maning mamang khambang pangthoi senu achanbi imaton changambara kariwanoi bema kadai changamgadagene aibu tumurabara tumde kaidei tumdage achanbi nangdi tumde kaino hariba siboi bemana tumdene uirubugum taubara si imatonbu achanbi changak de soidre ko changak tene bema senu lai oiba tare nabungotonbu ita kamno senu achanbi kege khori kaithenda samu khongde yelhore langoi khongde punduna ingang paktakna hore yaibi mang hore haina tamine imaton oina lai simaktada lepami haira male karamno pabunga nongbanga ani asi ni haine thille senu achanbi pabung leibare yengu ima singi ka thungna khunet sa khuchu thang hai sensengare senuna yengu bada singkhuba mama mapa mapangi kada thiba leite lai khangkhidre khuchu thangsu khune sasu leitre maning thong hangi ningdon kadagi ningon kadagi thobibu tani haina singkhuba thoki maning thonglomda senu chenthораktuna tamme bema leitre thobina senu achanbi aidi nangbu ngairaroi hinge seba tawrongge sirame ita nangbu ngairamaroi ai hakti inam mada tauko aigi iru khullo law hairamaga thadoi dinura chensingkiduna pithrai biga yaga ka yanglei nganbi yanaka pakhang taujing haija ka momnu leirang leichin ka ningon chayam tinnaka panam hek mai kanaka nuja ningon ka dagi nura molang khadagi chaksang kaibi tono thang khongdren bibu phana thang ningthem nubi haisoi thang taujing makhoi lona thang leirang makhokna kakna thang haijrang mapram soina thang sana chakwai tinba thang sana hajang yeiba thang lupa konggon thinba thang khudum chakwai yana thang maya yangu leiba thang ningon magi lalun thang nura sori makhutsu pokpadagi loinaiba loinarakpa thanglen ani salakle mitapi butare ningon magi tengbang thang thanglen ani asidi pamu hina ilusi thanglen khonggun li rusi haina sori ani du samu khutna pai khare iping na ibema hakchang tanik tani hairang mapung pharabi taujing mamun pharabi samlang pandong ningthibi lutung taba samyam do sambun karak pun khare
ꯈꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯈꯔꯦ ꯁꯦꯅꯨ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯍꯥꯏꯔꯝꯃꯒ ꯏꯕꯦꯝꯃ ꯁꯣꯔꯤ ꯑꯅꯤ ꯄꯥꯏꯗꯨꯅ ꯆꯣꯡꯊꯈꯔꯦ ꯁꯨꯃꯥꯡꯗ ꯃꯄꯥꯏ ꯍꯣꯖꯪ ꯄꯥꯡꯗꯨꯅ ꯆꯦꯟꯊꯣꯛꯈꯔꯦ ꯊꯥꯗꯣꯏꯗꯣ ꯂꯣꯌꯨꯝ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯊꯣꯡꯂꯦꯟ ꯉꯥꯏꯕꯤꯔꯝꯈꯣꯀꯣ ꯀꯣꯡꯌꯥꯟꯕꯒ ꯄꯥꯕꯨꯡꯒ ꯃꯥꯟꯖ ꯊꯦꯡꯅꯔꯝꯈꯤꯒꯦ ꯅꯅꯥꯎ ꯃꯇꯨꯡ ꯏꯜꯂꯛꯏ ꯍꯥꯏꯅ ꯊꯥꯗꯣꯏ ꯊꯃꯣꯏꯗ ꯃꯊꯪꯂꯦꯟꯕꯨ ꯀꯧꯔꯛꯏ ꯅꯤꯉꯣꯜ ꯊꯋꯥꯏ ꯃꯉꯥꯗꯤ ꯈꯣꯔꯤ ꯀꯩꯊꯦꯜ ꯌꯧꯈꯔꯦ ꯄꯥꯟꯊꯣꯏꯕꯤꯒ ꯅꯤꯗ꯭ꯔꯥꯒ ꯁꯪꯒꯟ ꯄꯥꯡꯃ ꯄꯥꯡꯃꯗ ꯊꯥꯗꯣꯏ ꯃꯥꯕꯨ ꯄꯥꯏꯈꯔꯦ ꯁꯅꯥꯈꯣꯡꯅ ꯏꯜꯂꯛꯏ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯊꯛꯇ ꯊꯣꯏꯕꯤ ꯃꯥꯅ ꯋꯥꯡꯅ ꯍꯧꯕ ꯄꯥꯃꯦꯟ ꯊꯛꯇ ꯁꯥꯆꯕ ꯂꯩꯔꯥꯡꯅ ꯂꯣꯏꯕꯤ ꯃꯥꯒꯤ ꯃꯊꯛꯇ ꯁꯤꯡꯉꯦꯟ ꯃꯥꯕꯨ ꯄꯥꯝꯕꯅ ꯄꯥꯈꯪ ꯃꯥꯅ ꯀꯥꯗꯨꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯍꯦꯛꯄꯕꯨ ꯐꯤꯒꯥꯎꯅꯨꯡꯗ ꯍꯥꯞꯇꯨꯅ ꯄꯨꯊꯖꯒꯦ ꯅꯤꯡꯕꯅꯤ ꯄꯥꯈꯪ ꯃꯃꯥꯏ ꯑꯣꯏꯖꯒꯦ ꯂꯩꯔꯥꯡ ꯃꯥꯕꯨ ꯄꯥꯈꯪ ꯀꯣꯌꯦꯠ ꯊꯛꯇ ꯅꯥꯞꯄꯗ ꯊꯦꯠꯅ ꯄꯨꯒꯦ ꯂꯥꯡꯕꯅꯤ ꯄꯥꯈꯪ ꯈꯨꯠꯇꯒꯤ ꯂꯩꯔꯥꯡꯗꯤ ꯄꯥꯈꯪ ꯐꯤꯒꯥꯎ ꯌꯧꯗꯅ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯈꯔꯦ ꯂꯩꯔꯥꯡ ꯃꯥꯅ ꯃꯄꯥꯟꯗꯩ ꯂꯩꯅ ꯅꯣꯡꯗꯣꯟ ꯊꯛꯇꯨꯗ ꯁꯤꯡꯉꯦꯟ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯥꯔꯛꯄꯗꯤ ꯂꯩꯔꯥꯡꯉꯣ ꯃꯥꯂꯦꯝ ꯊꯛꯇ ꯌꯧꯕꯅ ꯁꯤꯡꯉꯦꯟ ꯂꯩꯌꯣꯡ ꯀꯥꯏꯔꯗ꯭ꯔꯥ ꯂꯩꯔꯥꯡ ꯂꯩꯅ ꯇꯦꯛꯂꯗ꯭ꯔꯥ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯊꯥꯗꯣꯏꯗꯨ ꯁꯤꯡꯉꯦꯟ ꯃꯥꯅ ꯇꯧꯕꯒꯨꯝ ꯃꯥꯂꯪ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯋꯥ ꯃꯄꯣꯠ ꯐꯥꯗꯨꯅ ꯆꯦꯟꯈꯠꯂꯛꯂꯦꯗꯣ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯃꯥꯒꯤ ꯑꯋꯥꯕ ꯃꯩꯁꯥ ꯂꯥꯡꯒꯗꯧꯔꯤꯕ ꯀꯦꯒꯦ ꯈꯣꯔꯤ ꯀꯩꯊꯦꯜꯗ ꯏꯉꯥꯡ ꯄꯥꯛꯇꯛꯅꯔꯤꯕ ꯂꯝꯖꯥ ꯃꯥꯕꯨ ꯂꯥꯛꯆꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯃꯍꯧꯁꯥꯗꯤ ꯀꯧꯖꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯤ ꯋꯥꯈꯔꯦ ꯁꯪꯕꯥꯅꯕ ꯃꯥꯏꯊꯣꯡꯁꯨ ꯄꯨꯝꯁꯪꯃꯛꯁꯨ ꯁꯪꯕ ꯁꯝꯂꯥꯡꯁꯨ ꯃꯥꯏꯊꯣꯡ ꯇꯥꯏꯐꯦꯠ ꯇꯥꯏꯈꯔꯦ ꯁꯝꯂꯥꯡ ꯀꯥꯡꯅ ꯐꯥꯈꯔꯦ ꯅꯨꯖꯥ ꯃꯁꯦꯟ ꯑꯣꯏꯕꯒꯤ ꯅꯨꯔꯥ ꯉꯥꯡꯉꯣꯏꯁꯦ ꯃꯁꯨꯡꯂꯥꯡ ꯋꯥꯛꯈꯤꯕꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯏꯊꯣꯡ ꯏꯕꯨ ꯊꯥꯡꯗꯔꯦ ꯆꯔꯝ ꯃꯥꯂꯝ ꯀꯪꯈꯔꯦ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥꯖ ꯃꯥꯏꯊꯣꯡ ꯃꯨꯛꯂꯛꯏ ꯌꯦꯡꯍꯩꯗꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯆꯞ ꯃꯥꯏꯀꯩ ꯄꯥꯡꯗꯨꯅ ꯀꯦꯒꯦ ꯈꯣꯔꯤ ꯀꯩꯊꯦꯜꯕꯨ ꯊꯥꯖ ꯇꯨꯕꯠ ꯀꯥꯂꯝꯃꯤ ꯊꯥꯖ ꯃꯥꯅ ꯆꯠꯈꯤꯕ ꯅꯣꯡꯆꯨꯞ ꯆꯤꯗꯣꯟ ꯋꯥꯏꯗꯣꯔꯦ ꯂꯩꯃꯔꯦꯟ ꯂꯥꯡꯒꯣꯜ ꯆꯪꯍꯣꯟꯕꯤ ꯅꯨꯔꯥ ꯉꯥꯡꯉꯣꯏ ꯊꯣꯏꯕꯤꯅ ꯃꯥꯟꯖ ꯊꯋꯥꯏ ꯀꯟꯖꯧꯀꯣ ꯍꯥꯏꯅ ꯕꯣꯔꯕꯨ ꯄꯤꯅꯕꯤ ꯈꯣꯌꯨꯝ ꯃꯃꯥꯟꯅꯕꯅ ꯂꯥꯎꯅꯔꯛꯄ ꯑꯗꯨꯕꯨ ꯇꯥꯈ꯭ꯔꯦ ꯊꯥꯖ ꯃꯍꯥꯛꯁꯨ ꯊꯥꯖ ꯍꯟꯅ ꯌꯦꯡꯊꯣꯛꯏ ꯃꯣꯏꯔꯥꯡ ꯇꯝꯄꯥꯛ ꯌꯨꯝꯗꯒꯤ ꯈꯣꯔꯤ ꯀꯩꯊꯦꯜ ꯄꯥꯡꯗꯨꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯈꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯗꯨꯅ ꯁꯣꯔꯤ ꯑꯅꯤ ꯄꯥꯏꯗꯨꯅ ꯂꯨꯇꯨꯡ ꯇꯥꯕ ꯁꯝꯂꯥꯡꯅ ꯅꯤꯛꯅ ꯆꯥꯏꯅ ꯄꯥꯏꯔꯤꯕ ꯆꯦꯜꯂꯛꯄꯒꯤ ꯁꯝꯗꯨꯅ ꯁꯛꯅ ꯍꯧꯕ ꯅꯣꯡꯗꯨꯗꯤ ꯑꯃꯨꯕꯗꯤ ꯁꯝꯗꯨꯅꯦ ꯂꯩꯍꯥꯎ ꯃꯆꯨ ꯃꯥꯟꯕꯅꯦ ꯑꯋꯥꯡꯕꯗꯤ ꯁꯨꯛꯅ ꯍꯧꯕ ꯅꯣꯡꯗꯤ ꯑꯣꯏ ꯑꯃꯨꯕꯗꯤ ꯁꯝꯗꯨꯅꯦ ꯂꯩꯍꯥꯎ ꯃꯆꯨ ꯃꯥꯟꯕꯅꯦ ꯑꯔꯪꯕꯗꯤ ꯊꯥꯡꯗꯨꯅꯦ ꯐꯨꯏꯅ ꯍꯧꯕ ꯅꯣꯡꯂꯛꯇ ꯅꯣꯡꯊꯥꯡ ꯂꯩꯃ ꯂꯦꯞꯄꯅꯤ ꯅꯨꯔꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯣꯌꯨꯝ ꯀꯅꯥꯒꯤ ꯁꯥꯏꯌꯣꯟꯅꯣ ꯊꯥꯖ ꯑꯩꯅ ꯅꯤꯡꯕꯗꯤ ꯑꯩꯅ ꯎꯈꯤ ꯑꯗꯨꯉꯩ ꯆꯤꯉꯨ ꯃꯍꯥꯗꯦꯕꯒꯤ ꯃꯅꯦ ꯃꯆꯥ ꯑꯣꯏꯕꯤꯔꯥ ꯀꯣꯔꯧ ꯅꯣꯡꯃ ꯅꯍꯥꯛꯅ ꯏꯔꯣꯏ ꯑꯣꯟꯕ ꯍꯤꯡꯆꯥꯕ ꯃꯥꯕꯨ ꯍꯥꯠꯄ ꯏꯕꯦꯝꯃ ꯗꯨꯔꯒꯥ ꯀꯧꯕꯤ ꯅꯍꯥꯛꯂ ꯃꯥꯡꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯃꯣꯏꯔꯥꯡ ꯍꯥꯏꯕ ꯂꯩꯄꯥꯛꯁꯤ ꯂꯝꯖꯥ ꯃꯥꯕꯨ ꯂꯥꯛꯆꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕꯤꯒꯦ ꯂꯥꯛꯄꯤꯔꯔꯣꯏ ꯗꯨꯔꯒꯥꯅ ꯃꯥꯅꯤ ꯑꯗꯨꯉꯩ ꯑꯗꯨꯅꯤ ꯀꯦꯒꯦ ꯅꯣꯡꯕꯥꯟ ꯆꯤꯡꯈꯨꯕ ꯑꯅꯤꯗꯨꯒ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅ ꯊꯥꯖ ꯂꯥꯎꯔꯛꯂꯦ ꯀꯣꯔꯧ ꯊꯛꯇ ꯂꯦꯞꯇꯨꯅ ꯁꯛꯀ ꯒꯨꯟꯒ ꯑꯅꯤꯕꯨ ꯎꯔꯛꯄꯗ ꯊꯥꯖꯗꯣ ꯂꯣꯏꯗꯥꯃꯥꯕꯨ ꯃꯨꯟꯈꯔꯦ ꯊꯃꯣꯏ ꯐꯥꯎꯕ ꯅꯤꯛꯈꯔꯦ ꯅꯨꯔꯥ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯃꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯈꯤꯗꯔꯦ ꯅꯨꯃꯤꯠꯇꯨ ꯊꯥꯗꯣꯏ ꯁꯛꯇꯨ ꯎꯕꯗ ꯊꯣꯏꯕꯤ ꯃꯥꯅ ꯆꯦꯜꯂꯛꯄ ꯑꯃ ꯃꯉꯥꯟ ꯁꯤꯟꯅꯔꯛꯄ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯤ ꯀꯣꯔꯧ ꯊꯧꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯃꯣꯏꯔꯥꯡ ꯈꯣꯏꯔꯤ ꯀꯩꯊꯦꯜꯗ ꯂꯥꯈꯣꯡ ꯁꯥꯗꯤ ꯂꯨꯋꯥꯡꯕ ꯄꯤꯁꯤꯟꯗ꯭ꯔꯥꯏꯅ ꯂꯝꯀꯦꯠꯄ ꯌꯥꯏꯁ ꯃꯊꯪ ꯈꯟꯕꯗꯨ ꯂꯣꯏꯃꯣꯡ ꯐꯧꯒꯣꯠ ꯈꯤꯟꯕꯒꯨꯝ ꯌꯥꯔꯦꯟ ꯇꯣꯞꯅ ꯍꯦꯟꯕ ꯁꯥ ꯂꯨꯀꯥ ꯐꯥꯕ ꯁꯥꯃꯨꯅ ꯎꯔꯦꯝ ꯃꯨꯅ ꯂꯩꯕꯗꯣ ꯃꯥꯡꯑꯣꯏꯅꯅ ꯊꯣꯏꯕꯤꯅ ꯁꯥꯃꯨ ꯃꯁꯛ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯃꯩ ꯑꯗꯣ ꯅꯨꯔꯥ ꯆꯤꯟꯗ ꯊꯣꯛꯈꯔꯦ ꯁꯥꯕꯤ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯅꯅꯥꯎ ꯉꯥꯏꯕꯤꯔꯝꯈꯣꯀꯣ ꯊꯪꯂꯦꯟ ꯑꯗꯣꯝ ꯆꯠꯀꯦꯔꯥ ꯅꯅꯥꯎ ꯂꯥꯛꯑꯦ ꯏꯕꯨꯡꯉꯣ ꯃꯥꯟꯖ ꯀꯥꯗ ꯌꯦꯠꯄꯗꯣ ꯅꯅꯥꯎ ꯁꯣꯔꯤ ꯈꯨꯠꯁꯨ ꯂꯥꯂꯨ ꯆꯣꯃꯥꯏ ꯂꯧꯔꯒꯦ ꯂꯣꯌꯨꯝ ꯂꯨꯈꯥ ꯊꯥꯅꯒꯦ ꯀꯦꯒꯦ ꯃꯆꯥ ꯂꯩꯔꯝꯃꯨ ꯅꯨꯔꯥ ꯉꯥꯡꯉꯣꯏ ꯂꯥꯎꯔꯛꯏ ꯆꯤꯡꯈꯨꯕꯅ ꯇꯥꯔꯛꯂꯦ ꯃꯣꯏꯔꯥꯡ ꯑꯆꯠ ꯑꯋꯣꯡꯅ ꯌꯦꯡꯊꯣꯔꯛꯂꯦ ꯃꯄꯥꯅ ꯊꯣꯉꯥꯛ ꯑꯁꯤ ꯊꯦꯝ ꯅꯥꯀꯣꯏ ꯅꯨꯡꯉꯣꯟ ꯃꯟꯆꯤꯡꯆꯦꯡ ꯑꯗꯨꯒ ꯅꯣꯡꯗꯝ ꯄꯨꯡꯒꯣꯏ ꯈꯔꯅ ꯉꯥꯏꯕꯤꯔꯝꯈꯣ ꯅꯅꯥꯎꯕꯨ ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯕꯨ ꯏꯟꯖꯔꯛꯏ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤ ꯍꯟꯅ ꯂꯥꯎꯕꯗ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯀꯅꯥ ꯇꯥꯛꯎꯔꯤꯕꯅꯣ ꯃꯥꯡꯉꯦ ꯀꯔꯝꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯈꯨꯕꯅ ꯀꯨꯝꯊꯒꯦ ꯁꯥꯃꯨ ꯀꯨꯜꯂꯨ ꯍꯥꯏꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯁꯥꯃꯨꯗꯨ ꯀꯨꯜꯂꯨ ꯍꯥꯏꯕ ꯌꯥꯗꯔꯦ ꯊꯣꯏꯕꯤ ꯆꯦꯟꯁꯤꯜꯂꯛꯄꯗ ꯍꯟꯖꯤꯜꯂꯛꯂꯗꯨꯅ ꯁꯥꯃꯨ ꯅꯥꯇꯥꯜ ꯑꯗꯣꯝꯗ ꯀꯨꯝꯊꯈꯔꯦ ꯆꯤꯡꯈꯨꯕ ꯑꯁꯝꯕ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯀꯦꯒꯦ ꯆꯦꯔꯥ ꯄꯥꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯆꯤꯡꯈꯨꯕ ꯊꯥꯗꯣꯏ
ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯆꯩꯔꯥꯞ ꯇꯥꯕ ꯂꯝꯕꯤꯗꯤ ꯅꯨꯔꯥ ꯃꯥꯅ ꯌꯧꯈꯔꯦ ꯂꯝꯕꯤ ꯎꯔꯛꯇ꯭ꯔꯕꯗ ꯆꯤꯡꯈꯨꯕꯗꯣ ꯏꯁꯤꯡꯗ ꯆꯣꯡꯊꯈꯔꯦ ꯂꯥꯟꯈꯔꯦ ꯃꯣꯏꯔꯥꯡ ꯆꯩꯔꯥ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯔꯦ ꯃꯄꯥꯗꯤ ꯃꯥꯟꯖ ꯃꯁꯨꯡ ꯂꯥꯡꯒꯤꯅ ꯊꯥꯗꯣꯏ ꯂꯩꯕ ꯌꯥꯈꯤꯗ꯭ꯔꯦ ꯆꯦꯟꯁꯤꯜꯂꯛꯂꯦ ꯆꯩꯔꯥꯞꯂꯣꯝ ꯆꯩꯔꯥꯞ ꯊꯣꯡꯖꯥꯎ ꯆꯩꯁꯤꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯆꯪꯕ ꯌꯥꯗꯔꯦ ꯄꯥꯕꯨꯡ ꯂꯩꯕꯤ ꯍꯧꯔꯣꯀꯣ ꯅꯃꯥꯛ ꯍꯩꯅꯥ ꯏꯟꯈ꯭ꯔꯒꯦ ꯁꯠꯇ꯭ꯌ ꯁꯥꯈꯤ ꯑꯣꯏꯁꯅꯨ ꯂꯥꯎꯔꯝꯃꯤꯗꯣ ꯃꯆꯥꯅ ꯆꯤꯡꯈꯨꯕꯗꯣ ꯋꯥꯈꯔꯦ ꯈꯥꯝꯁꯤ ꯀꯗꯥꯏꯅꯣ ꯊꯥꯡꯅ ꯌꯥꯜꯂꯛꯀꯗꯔꯥ ꯈꯨꯃꯟ ꯃꯥꯅ ꯁꯤꯔꯝꯃꯣ ꯏꯆꯥ ꯁꯤꯕ ꯇꯥꯔꯦꯀꯣ ꯈꯜꯂꯨꯕꯗ ꯑꯁꯤꯒꯤ ꯅꯨꯡꯒꯣꯏ ꯄꯨꯛꯅꯤꯡ ꯂꯥꯡꯍꯧꯔꯦ ꯊꯥꯗꯣꯏ ꯃꯃꯥꯏ ꯂꯩꯔꯛꯂꯦ ꯁꯥꯃꯨꯗꯨꯅ ꯂꯩꯔꯤꯕ ꯈꯣꯔꯤ ꯀꯩꯊꯦꯜ ꯄꯥꯡꯗꯨꯅ ꯅꯨꯔꯥ ꯇꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯈꯝꯕ ꯍꯥꯠꯅꯤꯡꯈꯤꯕꯅ ꯊꯥꯗꯣꯏ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯅꯣꯡꯕꯥꯟ ꯃꯥꯗꯤ ꯈꯪꯈꯤꯗ꯭ꯔꯦ ꯈꯣꯌꯨꯝ ꯃꯥꯒꯤ ꯅꯣꯡꯗꯝꯅ ꯁꯨꯝꯅ ꯊꯣꯛꯎ ꯇꯝꯈ꯭ꯔꯕꯣꯏ ꯅꯨꯔꯥ ꯇꯨꯃꯤꯟ ꯆꯪꯗꯨꯅ ꯊꯪꯂꯦꯟ ꯃꯈꯨꯠ ꯁꯨꯗꯨꯅ ꯀꯔꯤ ꯌꯥꯜꯂꯨꯗ꯭ꯔꯕꯅꯣ ꯅꯨꯡꯉꯥꯏꯇꯕ ꯃꯩꯗꯨꯅ ꯍꯦꯟꯈꯤꯕꯅ ꯇꯧꯕꯣꯏꯔꯦ ꯅꯣꯡꯕꯥꯟ ꯃꯁꯛ ꯎꯕꯗ ꯄꯥꯄꯤ ꯅꯣꯡꯕꯥꯟ ꯂꯩꯔꯝꯃꯨ ꯁꯥꯃꯨ ꯁꯦꯟꯕ ꯌꯥꯅꯕ ꯏꯃꯥꯟ ꯂꯨꯈꯥ ꯊꯥꯅꯒꯦ ꯊꯥꯗꯣꯏ ꯃꯥꯅ ꯆꯩꯔꯨꯔꯦ ꯅꯣꯡꯕꯥꯟ ꯃꯥꯗꯤ ꯈꯝꯕꯕꯨ ꯁꯤꯍꯧꯔꯕꯣꯏ ꯀꯔꯝꯅꯣ ꯏꯅꯨꯡ ꯉꯥꯜꯂꯦ ꯁꯤꯍꯧꯔꯔꯣꯏ ꯀꯔꯝꯅꯣ ꯏꯅꯨꯡ ꯉꯥꯜꯂꯦ ꯍꯥꯏꯕꯒꯤ ꯂꯥꯡꯁꯣꯏ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯨꯝ ꯅꯤꯡꯉꯥꯏ ꯇꯧꯏ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤ ꯊꯤꯜꯂꯤ ꯁꯥꯃꯨꯗ ꯊꯥꯗꯣꯏ ꯃꯁꯛ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯣꯡꯕꯥꯟꯗꯣ ꯍꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡꯕꯥꯟ ꯂꯥꯎꯔꯦ ꯅꯨꯔꯥꯑꯣ ꯉꯥꯏꯌꯨ ꯉꯥꯏꯌꯨ ꯅꯣꯡꯗꯝ ꯏꯅꯦ ꯃꯆꯥꯕꯨ ꯅꯨꯖꯥ ꯄꯨꯛꯅꯤꯡ ꯁꯥꯎꯒꯅꯨ ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯗ ꯅꯣꯡꯌꯥ ꯌꯥꯕꯤ ꯃꯥꯡꯉꯦꯗꯣ ꯑꯩꯒꯤ ꯂꯩꯔꯥꯡ ꯑꯣꯏꯕꯤꯔꯣ ꯅꯨꯔꯥꯅ ꯄꯨꯛꯅꯤꯡ ꯀꯥꯏꯔꯅꯨ ꯅꯨꯖꯥ ꯄꯨꯛꯅꯤꯡ ꯍꯣꯡꯉꯅꯨ ꯅꯣꯡꯕꯥꯟ ꯌꯋꯥ ꯇꯥꯕꯗ ꯀꯦꯀꯦ ꯅꯣꯡꯕꯥꯟ ꯑꯄꯥꯟꯕ ꯃꯣꯏꯔꯥꯡ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯟꯕ ꯅꯨꯄꯤꯅ ꯄꯥꯝꯗꯕ ꯃꯤꯄꯥꯎꯊꯣꯛ ꯈꯩꯅ ꯌꯥꯡꯀꯣꯛ ꯁꯦꯒꯥꯏꯕ ꯄꯨꯟꯅ ꯁꯪꯕꯥꯏ ꯅꯥꯇꯠꯄ ꯌꯩꯅ ꯀꯥꯡꯗ꯭ꯔꯨꯝ ꯃꯐꯣꯟꯊꯣꯛ ꯅꯣꯡꯕꯥꯟ ꯅꯪꯅ ꯉꯥꯡꯉꯛꯄ ꯄꯥꯞ ꯂꯪꯖꯕ ꯅꯆꯤꯟꯒ ꯂꯣꯏꯅꯗꯨꯅ ꯉꯁꯤꯗꯤ ꯂꯥꯂꯨ ꯆꯣꯃꯥꯏ ꯀꯛꯇꯨꯅ ꯃꯥꯡꯖ ꯂꯨꯈꯥ ꯊꯥꯒꯦꯗꯣ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯣꯏꯕꯤꯕꯨ ꯉꯥꯏꯔꯝꯃꯨ ꯅꯣꯡꯕꯥꯟ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯟꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯅꯪꯅ ꯉꯝꯃꯦ ꯊꯣꯏꯕꯤꯒꯤ ꯌꯥꯏꯕꯤ ꯅꯪꯅ ꯂꯧꯖꯔꯣ ꯍꯥꯏꯅ ꯇꯥꯡꯀꯛ ꯂꯩꯇꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯊꯣꯏꯕꯤꯗꯣ ꯍꯜꯂꯔꯣꯏꯗꯧꯔꯦ ꯍꯥꯏꯕꯗꯨ ꯎꯕꯗ ꯅꯣꯡꯕꯥꯟꯗꯣ ꯁꯦꯟꯗ꯭ꯔꯥꯔꯣꯝꯗ ꯆꯦꯜꯂꯛꯂꯦ ꯐꯪꯗ꯭ꯔꯤ ꯃꯈꯩ ꯇꯥꯟꯅꯒꯦ ꯍꯥꯏꯔꯗꯨꯅ ꯏꯕꯦꯝꯃ ꯈꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯅꯗꯤ ꯅꯣꯡꯕꯥꯟ ꯃꯥꯕꯨ ꯇꯥꯟꯅꯔꯦ ꯑꯌꯥꯡꯕꯗꯤ ꯅꯣꯡꯕꯥꯟꯅꯤ ꯐꯪꯉꯣꯏꯗꯕ ꯎꯕꯗ ꯀꯥꯟꯅꯗꯔꯦ ꯍꯥꯏꯗꯨꯅ ꯂꯩꯇꯣꯡ ꯑꯃꯗ ꯆꯣꯡꯈꯠꯂꯦ ꯊꯥꯡꯗ ꯁꯩꯇ ꯇꯧꯔꯛꯂꯦ ꯊꯥꯡ ꯅꯪꯅ ꯅꯣꯡꯕꯥꯟꯒꯤ ꯉꯛꯁꯝ ꯇꯣꯡꯗꯝ ꯀꯛꯎꯀꯣ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏ ꯈꯣꯌꯨꯝ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯁꯣꯔꯤ ꯍꯨꯜꯂꯛꯂꯦ ꯂꯃꯦꯟ ꯂꯥꯡꯒꯣꯟ ꯆꯪꯍꯣꯟꯕꯤ ꯊꯥꯗꯣꯏ ꯃꯥꯒꯤ ꯊꯥꯡꯍꯨꯟꯗꯤ ꯍꯨꯟꯈꯔꯕ ꯁꯣꯏꯗ꯭ꯔꯕ ꯄꯥꯟꯗ ꯍꯧꯅꯗ꯭ꯔꯕꯅꯤ ꯄꯥꯜꯂꯕꯗ ꯁꯤꯗꯕ ꯁꯣꯏꯗ ꯌꯥꯗ꯭ꯔꯕ ꯁꯣꯔꯤꯅꯤ ꯂꯪꯉꯛꯏꯕ ꯊꯥꯡꯗꯨꯅ ꯑꯄꯥꯏꯕꯒꯨꯝ ꯆꯦꯟꯈ꯭ꯔꯒ ꯄꯔꯤ ꯑꯃ ꯐꯥꯅꯤꯡꯁꯤ ꯍꯦꯟꯈꯔꯕ ꯅꯣꯡꯕꯥꯟꯒꯤ ꯉꯛꯁꯝ ꯋꯥꯏꯅ ꯇꯥꯟꯅꯔꯛꯂꯦ ꯁꯣꯔꯤꯅ ꯅꯨꯄꯤ ꯊꯥꯡꯍꯨꯟ ꯁꯣꯏꯕꯒꯤ ꯊꯣꯛꯄ ꯅꯠꯇꯦ ꯉꯁꯤꯗꯤ ꯅꯣꯡꯊꯥꯡꯒꯨꯝꯅ ꯊꯥꯡꯗꯨꯅ ꯄꯥꯏꯁꯤꯟꯈꯔꯦ ꯅꯣꯡꯕꯥꯟꯒꯤ ꯉꯛꯁꯝ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯌꯥ ꯌꯩꯁꯤꯜꯂꯛꯄꯗ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯎꯈꯔꯦ ꯂꯝꯖꯥ ꯁꯦꯟꯅꯔꯝꯕꯗꯩ ꯊꯥꯗꯣꯛꯂꯝꯃꯦ ꯈꯝꯕꯕꯨ ꯊꯥꯡꯖꯤꯡ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯊꯥꯡꯅ ꯅꯣꯡꯕꯥꯟꯒꯤ ꯉꯛꯁꯝꯗꯨ ꯐꯪꯒꯗꯕ ꯈꯨꯕꯤ ꯑꯃꯇ ꯉꯥꯏꯔꯕꯗ ꯈꯠꯇꯣꯛꯈꯔꯦ ꯁꯣꯔꯤꯗꯣ ꯊꯥꯡꯅ ꯍꯥꯏꯖꯤꯟꯈꯤꯗꯨꯅ ꯁꯣꯏꯐꯗꯕ ꯑꯣꯏꯕꯒꯤ ꯅꯣꯡꯕꯥꯟ ꯅꯥꯏꯟ ꯀꯛꯈꯔꯦ ꯊꯥꯡꯅ ꯃꯥꯂꯦꯝ ꯊꯛꯇ ꯇꯥꯏ ꯁꯤꯔꯦ ꯍꯥꯏꯅ ꯅꯣꯡꯕꯥꯟꯗꯣ ꯍꯟꯅ ꯌꯦꯡꯉꯤ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯀꯥꯂꯩ ꯍꯥꯞꯈꯔꯦ ꯁꯤꯔꯦ ꯍꯥꯏꯅ ꯆꯦꯟꯈꯔꯦ ꯑꯩꯒꯤ ꯊꯥꯡꯍꯟ ꯁꯣꯏꯕꯗꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯁꯥꯎꯗꯨꯅ ꯑꯃꯨꯛ ꯍꯨꯜꯂꯛꯄ ꯊꯥꯡ ꯑꯗꯣ ꯄ꯭ꯔꯤꯊꯤ ꯃꯥꯡꯉꯝ ꯇꯥꯛꯑꯝꯗꯥꯏꯗ ꯁꯉꯥꯏ ꯁꯦꯅ ꯄꯥꯏꯕꯒꯨꯝ ꯇꯥꯟꯅꯔꯛꯂꯦ ꯉꯪꯗꯨꯅ ꯑꯅꯤꯁꯨꯕ ꯊꯥꯡꯗꯨꯅ ꯊꯥꯗꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯍꯥꯟꯕ ꯊꯥꯡ ꯈꯨꯟꯈꯔꯦ ꯄꯥꯏꯁꯤꯟꯈꯤꯕ ꯊꯥꯡꯗꯨꯅ ꯅꯣꯡꯕꯥꯟ ꯉꯛꯁꯝ ꯌꯦꯡꯕꯗ ꯊꯥꯡꯖꯤꯡ ꯃꯥꯅ ꯉꯥꯛꯏꯕ ꯎꯔꯕꯗ ꯊꯥꯡ ꯑꯗꯣ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯃꯁꯥꯗ ꯑꯍꯥꯡꯕꯗꯤ ꯊꯤꯔꯛꯏ ꯊꯥꯡꯒꯤ ꯒꯨꯟꯗꯨ ꯎꯕꯗ ꯊꯥꯡꯖꯤꯡ ꯃꯥꯅ ꯍꯤ ꯃꯥꯡꯉꯦ ꯅꯣꯡꯕꯥꯟ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯊꯥꯡꯒꯤ ꯃꯥꯡꯗ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯃꯁꯥ ꯈꯨꯝꯃꯛꯏ ꯊꯥꯡꯅ ꯁꯤꯗ꯭ꯔ ꯊꯤꯕꯗ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯃꯁꯥꯗꯣ ꯊꯥꯡꯖꯤꯡ ꯑꯣꯏꯅ ꯎꯈꯔꯦ ꯑꯇꯩ ꯁꯤꯗ꯭ꯔ ꯐꯪꯗ꯭ꯔꯦ ꯅꯣꯡꯕꯥꯟ ꯃꯈꯣꯡ ꯀꯛꯀꯦꯗꯤ ꯍꯥꯏꯊꯔꯛꯂꯦ ꯊꯥꯡ ꯑꯗꯣ ꯈꯨꯖꯦꯡ ꯑꯅꯤ ꯇꯨꯗꯨꯅ ꯀꯛꯀꯦ ꯍꯥꯏꯖꯤꯜꯂꯛꯄꯗ ꯈꯠꯇꯣꯛꯈꯔꯦ ꯊꯥꯡꯖꯤꯡꯅ ꯅꯣꯡꯕꯥꯟ ꯀꯨꯟꯖꯥ ꯀꯛꯈꯔꯦ ꯅꯣꯡꯕꯥꯟ ꯊꯋꯥꯏ ꯄꯨꯗꯨꯅ ꯃꯤꯍꯨꯟꯅꯝꯗ ꯄꯣꯗꯨꯅ ꯁꯤꯔꯦ ꯍꯥꯏꯅ ꯆꯦꯟꯈꯔꯦ ꯅꯣꯡꯕꯥꯟ ꯄꯨꯟꯁꯤ ꯂꯣꯏꯗ꯭ꯔꯤꯕꯣꯏ ꯈꯜꯂꯗꯨꯅ ꯊꯥꯗꯣꯏꯅ ꯈꯟꯈ꯭ꯔꯦ ꯊꯥꯡꯗꯨ ꯑꯃꯨꯛ ꯈꯨꯟꯈ꯭ꯔꯦ ꯊꯥꯡꯗꯨ ꯑꯃꯨꯛ ꯅꯣꯡꯕꯥꯟ ꯃꯥꯅ ꯊꯥꯡꯁꯤꯗꯤ ꯌꯥꯝꯅ ꯃꯄꯨ ꯄꯥꯏꯈ꯭ꯔꯦꯗ ꯈꯟꯗꯤ ꯅꯣꯡꯕꯥꯟ ꯆꯦꯟꯈꯟꯗꯤ ꯃꯊꯪ ꯂꯦꯟꯅ ꯇꯥꯔꯤꯕ ꯁꯥꯃꯨ ꯂꯩꯕ ꯃꯥꯏꯀꯩꯗ ꯊꯝꯕꯥꯜ ꯃꯥꯏꯊꯣꯡ ꯊꯥꯔꯛꯂꯦ ꯄꯥꯄꯤ ꯁꯔꯨꯡꯍꯟꯕ ꯅꯪ ꯂꯩꯔꯝꯃꯨꯗꯣ ꯈꯪꯒꯅꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯔꯨꯡꯍꯟꯕꯗꯤ ꯈꯝꯕ ꯂꯝꯖꯥ
ꯄꯝꯂꯒ ꯂꯩꯔꯝꯃꯦ ꯅꯨꯔꯥ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯁꯥꯔꯨꯡ ꯍꯣꯟꯕꯩ ꯃꯁꯝꯕꯨ ꯊꯥꯗꯣꯏ ꯈꯨꯠꯅ ꯄꯥꯏꯈꯔꯦ ꯁꯥꯔꯨꯡ ꯍꯣꯟꯕꯅ ꯏꯕꯦꯝꯃ ꯍꯥꯠꯂꯒꯗ꯭ꯔꯥ ꯏꯄꯨꯕꯣ ꯍꯣꯏ ꯍꯥꯠꯂꯅꯤ ꯅꯪ ꯑꯩꯅ ꯋꯥ ꯑꯃꯇꯗꯤ ꯍꯥꯏꯈꯤꯒꯦ ꯆꯦꯟꯕ ꯃꯤ ꯅꯠꯇꯦ ꯏꯄꯨꯗꯤ ꯈꯣꯏꯗꯧ ꯄꯥꯏꯗꯨꯅ ꯏꯟꯗ꯭ꯔꯤ ꯐꯥꯗ꯭ꯔꯕꯗꯤ ꯏꯕꯦꯝꯃ ꯁꯤꯗꯩ ꯄꯨꯡꯒꯣꯏ ꯉꯥꯏꯍꯥꯛꯇꯪ ꯊꯥꯗꯣꯏ ꯂꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯥꯟꯖ ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯄꯥꯎꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯃꯆꯦꯝ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯤꯗꯗꯤ ꯊꯥꯕ ꯌꯥꯗꯦꯀꯣ ꯅꯨꯖꯥ ꯅꯪꯕꯨ ꯇꯥꯍꯧꯀꯣ ꯍꯥꯠꯂꯨ ꯏꯄꯨ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯁꯤꯕ ꯀꯤꯕ ꯅꯠꯇꯦꯗꯣ ꯆꯤꯡꯍꯨꯕꯗꯤ ꯅꯄꯥꯕꯨꯡ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯃꯆꯥꯒ ꯃꯥꯟꯅꯕꯗꯤ ꯑꯩꯈꯣꯏ ꯈꯨꯃꯟ ꯍꯤꯡꯉꯔꯣꯏꯗꯕꯅꯤ ꯏꯄꯨ ꯍꯥꯟꯅ ꯈꯪꯗꯦꯗꯣ ꯅꯄꯥ ꯏꯕꯨꯡꯉꯣ ꯂꯥꯛꯇꯨꯅ ꯑꯊꯦꯡꯕ ꯏꯅꯨꯡ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯈꯨꯔꯤ ꯀꯩꯊꯦꯜꯗ ꯅꯄꯟ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯃꯥꯡꯒꯣꯟ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯏꯁ ꯃꯊꯪ ꯈꯟꯕꯗꯤ ꯌꯥꯎꯗꯅ ꯏꯔꯥꯠꯀꯗꯕ ꯑꯗꯨ ꯃꯄꯨ ꯌꯥꯊꯪꯅꯤ ꯍꯥꯏꯔꯩ ꯅꯅꯥꯏ ꯃꯄꯨꯗ ꯑꯍꯥꯟꯕꯗ ꯏꯄꯨꯁꯨ ꯌꯥꯗꯦ ꯅꯥꯇꯩ ꯆꯥꯗꯦꯗꯤ ꯀꯟꯈꯠꯅꯈꯔꯦ ꯋꯥ ꯐꯥꯎꯕ ꯀꯨꯝꯁꯤ ꯑꯁꯦ ꯂꯩꯄꯥꯛꯀꯤ ꯃꯌꯦꯛ ꯅꯥꯏꯕ ꯈꯨꯔꯧꯏ ꯃꯗꯨꯃ ꯍꯥꯟꯅ ꯇꯥꯟꯅꯩ ꯍꯥꯏꯅꯩ ꯑꯗꯨꯒ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯑꯁꯤꯗ ꯅꯄꯟ ꯑꯅꯤꯇ ꯉꯥꯏꯕꯅ ꯏꯄꯨꯅ ꯅꯄꯥꯕꯨꯡꯒꯤ ꯋꯥꯗꯁꯨ ꯊꯥꯖꯔꯨꯔꯦ ꯏꯕꯦꯝꯃ ꯑꯗꯨꯃꯛꯄꯨ ꯏꯄꯨꯁꯨ ꯅꯤꯡꯀꯣꯛ ꯅꯤꯡꯀꯣꯛ ꯃꯊꯣꯛꯏ ꯏꯄꯨ ꯊꯦꯡꯅꯕꯗ ꯈꯨꯃꯟ ꯑꯉꯥꯡ ꯑꯁꯤꯗꯤ ꯈꯣꯔꯤ ꯀꯩꯊꯦꯜ ꯃꯌꯥꯏꯗ ꯁꯦꯒꯥꯏꯔꯕ ꯂꯩꯔꯥꯡꯒꯨꯝ ꯇꯥꯔꯗꯨꯅ ꯂꯩꯔꯝꯃꯦ ꯅꯨꯄꯥ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨꯅ ꯍꯥꯟꯅ ꯄꯪꯌꯩ ꯌꯩꯔꯕꯣꯏ ꯅꯄꯥ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯃꯄꯨꯏ ꯃꯥꯡꯗ ꯈꯨꯃꯟꯕꯨ ꯑꯉꯥꯡ ꯃꯆꯤꯟ ꯍꯪꯉꯛꯏꯗꯣ ꯂꯝꯖꯥ ꯃꯆꯥ ꯃꯍꯥꯛꯄꯨ ꯏꯆꯥ ꯀꯥꯗ ꯌꯦꯠꯂꯅꯨ ꯅꯇꯥꯎ ꯅꯣꯡꯕꯥꯟ ꯃꯉꯣꯟꯗ ꯈꯨꯔꯝꯗꯨꯅ ꯀꯠꯊꯣꯛꯑꯣ ꯁꯤꯔ ꯊꯋꯥꯏ ꯀꯟꯕꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯗꯤ ꯈꯨꯃꯟ ꯊꯋꯥꯏ ꯂꯧꯔꯅꯤ ꯍꯥꯏꯅ ꯍꯪꯕꯤꯔꯛꯄꯗ ꯈꯨꯃꯟ ꯃꯥꯗꯤ ꯈꯨꯝꯈꯤꯗ꯭ꯔꯦ ꯅꯣꯡꯌꯥꯏ ꯃꯥꯅ ꯅꯤꯡꯕꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯕꯒꯔ ꯅꯤꯡꯉꯨꯕꯕꯨ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯂꯦꯡꯂꯛꯂꯦ ꯁꯔꯨꯡ ꯍꯟꯕ ꯎꯖꯔꯦ ꯍꯤꯡꯖꯔꯅꯤ ꯅꯤꯡꯉꯨꯕꯣꯏ ꯅꯄꯥꯕꯨꯡ ꯌꯥꯊꯪ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯈꯔꯦ ꯈꯨꯃꯟ ꯈꯝꯕꯕꯨ ꯈꯨꯝꯃꯨ ꯈꯨꯝꯃꯨ ꯍꯥꯏꯕꯗ ꯈꯨꯃꯟ ꯃꯥꯅ ꯅꯅꯥꯏ ꯑꯩ ꯀꯦꯀꯦ ꯆꯩꯔꯥꯞ ꯇꯤꯟꯕꯗ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯁꯅꯥꯃꯥꯡꯗ ꯈꯨꯝꯖꯒꯦ ꯃꯄꯨ ꯅꯣꯡꯌꯥꯏ ꯈꯨꯝꯃꯨ ꯍꯥꯏ ꯍꯧꯖꯤꯛꯃꯛ ꯃꯄꯨ ꯌꯥꯊꯪ ꯑꯌꯥꯛꯄ ꯇꯥꯕꯗ ꯈꯝꯕꯅ ꯅꯣꯡꯌꯥꯏ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯅꯆꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯏꯆꯟ ꯏꯆꯥ ꯊꯣꯛꯆꯗꯦ ꯍꯪꯕꯤꯒꯅꯨ ꯅꯅꯥꯏꯅ ꯅꯨꯔꯥꯅ ꯄꯥꯎ ꯍꯪꯕꯤꯌꯨ ꯑꯁꯤꯅꯆꯤꯡꯕ ꯑꯃ ꯍꯥꯏꯖꯩ ꯂꯝꯖꯥ ꯅꯪꯅ ꯏꯆꯥꯕꯨ ꯉꯥꯎꯍꯟꯕꯅꯤ ꯑꯗꯨꯅ ꯂꯧꯔꯔꯣꯏ ꯍꯥꯏꯌꯨ ꯏꯆꯥ ꯃꯆꯤꯟ ꯍꯪꯉꯔꯣꯏ ꯍꯥꯏ ꯅꯄꯥ ꯏꯕꯨꯡꯉꯣꯅ ꯑꯉꯥꯡ ꯃꯆꯤꯟ ꯍꯪꯉꯛꯏ ꯑꯉꯥꯡ ꯃꯥꯅ ꯏꯕꯨꯡꯉꯣ ꯅꯣꯡꯕꯥꯟ ꯃꯥꯗꯤ ꯅꯆꯥꯅ ꯍꯨꯒꯨꯝꯅ ꯈꯥ ꯀꯩꯒꯨꯝꯅ ꯁꯤꯠꯂꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯗꯣꯛꯎ ꯂꯧꯔꯔꯣꯏꯗꯤ ꯏꯟꯊꯣꯛꯎ ꯄꯥꯝꯖꯗꯕ ꯅꯣꯡꯕꯥꯟꯅ ꯋꯥꯏꯊꯨꯡꯕꯗꯤ ꯇꯥꯔꯕ ꯃꯇꯝꯗꯨꯗ ꯅꯨꯔꯥꯅ ꯄꯥꯝꯖꯗꯕ ꯅꯣꯡꯕꯥꯟꯗ ꯂꯩꯒꯗ ꯁꯔꯨꯛꯇꯤ ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯔꯥ ꯁꯣꯔꯤ ꯃꯈꯨꯠꯁꯨ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯃꯣꯏ ꯂꯀꯥꯠ ꯅꯨꯡꯗꯨꯗ ꯏꯃꯨ ꯐꯤꯔꯥꯛ ꯁꯦꯠꯈꯔꯣ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯈꯔꯣ ꯅꯨꯄꯤ ꯍꯥꯠꯄ ꯄꯥꯞꯇꯨꯕꯨ ꯄꯨꯕ ꯉꯝꯃꯣꯏ ꯑꯩꯍꯥꯛꯇꯤ ꯊꯪꯂꯦꯟ ꯅꯈꯨꯠ ꯁꯨꯗꯨꯅ ꯉꯛꯁꯝ ꯂꯨꯔꯦꯟ ꯁꯣꯏꯕꯤꯔꯣ ꯍꯥꯏꯅ ꯈꯨꯝꯃꯤ ꯈꯝꯕꯅ ꯁꯥꯎꯈꯤꯕꯅ ꯅꯄꯥꯕꯨꯡꯅ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯊꯥꯡ ꯑꯗꯨ ꯌꯥꯜꯂꯨꯕꯗ ꯑꯉꯥꯡꯕꯨ ꯅꯄꯥꯏ ꯊꯥꯡꯗꯨ ꯇꯦꯛꯈꯤꯗꯣ ꯍꯥꯏꯔꯦ ꯁꯤꯗ ꯊꯣꯏꯕꯤꯗꯣ ꯏꯟꯗ꯭ꯔꯤ ꯐꯨꯛꯅ ꯏꯕꯦꯝꯃ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯄ ꯌꯦꯡꯕ ꯉꯝꯗꯦ ꯁꯥꯔꯨꯡ ꯍꯣꯟꯕꯅ ꯏꯕꯦꯝꯃ ꯊꯥꯡꯅ ꯌꯥꯟꯕ ꯆꯪꯗꯔꯦ ꯂꯥꯡꯒꯣꯏꯈꯣꯡꯗꯤ ꯄꯨꯜꯂꯨꯗꯤ ꯍꯥꯏꯔꯦ ꯅꯣꯡꯕꯥꯟ ꯃꯥꯅ ꯄꯨꯜꯂꯤ ꯃꯃꯥꯟ ꯑꯁꯤꯕꯨ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯥꯡꯒꯣꯏ ꯑꯁꯤ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯁꯤꯔ ꯌꯥꯎꯔꯔꯣꯏ ꯈꯜꯂꯨꯕꯗ ꯏꯄꯨꯁꯨ ꯑꯩꯅ ꯍꯨꯟꯗꯣꯛꯂꯝꯃꯒ ꯁꯤꯔꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯨꯟꯗꯣꯛꯇꯔꯦꯅꯦ ꯏꯄꯨꯁꯨ ꯅꯣꯡꯕꯥꯟ ꯅꯄꯥ ꯏꯕꯨꯡꯉꯣ ꯑꯅꯤ ꯃꯤꯆꯪ ꯁꯥꯗꯨꯅ ꯌꯥꯎꯔꯦ ꯏꯄꯨ ꯃꯗꯨꯗ ꯅꯣꯡꯕꯥꯟ ꯃꯥꯅ ꯃꯈꯣꯡꯗ ꯀꯥꯎꯏ ꯂꯥꯛꯇꯨꯅ ꯄꯨꯜꯂꯛꯏ ꯂꯥꯡꯒꯣꯏ ꯃꯈꯣꯡꯗ ꯈꯨꯃꯟ ꯆꯔꯝ ꯁꯣꯛꯄꯗꯒꯤ ꯁꯣꯔ ꯊꯤꯡꯕ ꯇꯥꯕꯗ ꯈꯨꯃꯟ ꯃꯄꯥ ꯍꯥꯛꯇꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯂꯣꯝ ꯂꯩ ꯑꯩ ꯄꯨꯟꯒꯦ ꯍꯥꯏꯖꯤꯟꯗꯨꯅ ꯅꯣꯡꯕꯥꯟ ꯃꯥꯕꯨ ꯇꯥꯟꯊꯣꯛꯏ ꯈꯨꯃꯟ ꯁꯣꯔ ꯍꯣꯟꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯏꯄꯨꯅ ꯅꯣꯡꯌꯥꯏ ꯃꯥꯕꯨ ꯆꯤꯡꯕꯗ ꯀꯩꯊꯦꯜ ꯆꯦꯒꯥꯏ ꯃꯔꯛꯇ ꯁꯣꯛꯇꯅꯕ ꯌꯥꯔꯤꯃꯈꯩ ꯄꯨꯜꯂꯤ ꯑꯩꯅ ꯊꯧꯔꯤꯗꯨ ꯅꯣꯡꯕꯥꯟ ꯄꯟꯊꯧ ꯑꯅꯤꯒ ꯃꯥꯟꯅꯔꯕꯗꯤ ꯏꯄꯨꯅ ꯅꯣꯡꯌꯥꯏ ꯏꯔꯤ ꯑꯣꯟꯈ꯭ꯔꯅꯤ ꯅꯨꯔꯥ ꯎꯔꯔꯣꯏꯗꯕꯅꯤꯀꯣ ꯑꯁꯤ ꯂꯩꯕ ꯈꯤꯕꯤꯛꯅꯤ ꯊꯥꯖꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯇꯨꯡꯗ ꯈꯪꯕꯤꯔꯛꯀꯅꯤ ꯕꯤꯆꯥꯔ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯏꯄꯨ ꯆꯦꯜꯂꯣꯏ ꯏꯕꯦꯝꯃ ꯅꯣꯡꯌꯥꯏ ꯃꯥꯅ ꯐꯥꯔꯒ ꯋꯥꯏ ꯁꯪꯅ ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯅ ꯁꯥꯔꯨꯡ ꯍꯟꯕꯅ ꯎꯔꯛꯄꯗ ꯊꯥꯗꯣꯏ ꯀꯥꯗ ꯇꯝꯈꯔꯦ ꯁꯥꯔꯨꯡ ꯍꯟꯕ ꯃꯋꯥ ꯇꯥꯕꯗ ꯊꯥꯗꯣꯏ ꯃꯥꯅ ꯄꯦꯟꯈꯔꯦ ꯏꯕꯨꯡ ꯀꯧꯒꯦ ꯅꯁꯨꯅ ꯏꯄꯟ ꯃꯅꯥꯏ ꯑꯉꯝꯕ ꯋꯥꯔꯧꯒꯅꯨꯀꯣ ꯅꯍꯥꯛꯅ ꯍꯥꯏꯔꯝꯃꯒ ꯊꯣꯏꯕꯤꯅ ꯑꯉꯥꯡꯕ ꯆꯤꯡꯗꯨꯝ ꯃꯇꯥꯒꯨꯝ ꯏꯅ ꯄꯨꯝꯂꯞ ꯂꯨꯞꯂꯝꯕ ꯈꯨꯃꯟ ꯍꯛꯆꯥꯡ ꯑꯆꯧꯕ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯂꯩꯇꯕꯕꯨ ꯅꯨꯔꯥꯏ ꯃꯇꯝꯕꯥꯛꯇꯨꯗ ꯂꯠꯁꯤꯡꯒꯨꯝꯅ ꯄꯝꯈꯔꯦ ꯅꯨꯔꯥ ꯃꯃꯤꯠ ꯑꯅꯤꯅ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯦ ꯄꯤꯅ ꯈꯨꯃꯟ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤꯅ
ꯏꯪꯕ ꯂꯈꯥ ꯅꯨꯡꯗꯒꯤ ꯍꯧꯖꯔꯛꯄꯤ ꯊꯝꯕꯥꯜꯅ ꯂꯥꯏ ꯖꯊꯛꯇ ꯁꯥꯠꯂꯛꯄ ꯑꯏꯪꯕꯗꯤ ꯈꯦꯟꯖꯣꯡꯅ ꯌꯣꯝꯃꯦ ꯍꯦꯛꯂꯦ ꯄꯨꯔꯛꯂꯦ ꯀꯣꯔꯧꯃꯩꯅ ꯌꯩꯒꯅꯤ ꯂꯩꯔꯥꯡ ꯃꯥꯅ ꯈꯨꯏꯒꯅꯤ ꯈꯟꯅꯔꯤꯕ ꯊꯝꯕꯥꯜꯕꯨ ꯃꯇꯨꯡꯗꯨꯗ ꯈꯟꯈꯤꯗ꯭ꯔꯦ ꯖꯩꯒ ꯁꯥꯔꯕ ꯃꯩꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕꯗ ꯂꯩꯔꯥꯡ ꯃꯥꯕꯨ ꯍꯨꯟꯊꯒꯨꯝ ꯊꯥꯗꯣꯏ ꯃꯥꯕꯨ ꯆꯥꯛꯆꯔꯦ ꯅꯨꯃꯤꯠ ꯀꯨꯝꯕꯤ ꯃꯥꯏꯊꯣꯡꯗꯨ ꯈꯦꯒꯨꯝ ꯂꯥꯡꯅ ꯀꯞꯇꯨꯅ ꯂꯣꯌꯨꯝ ꯀꯩꯗꯧꯔꯤꯕꯒꯦ ꯃꯥꯟꯖ ꯃꯥꯅ ꯃꯥꯏꯊꯣꯡꯕꯨ ꯂꯥꯡꯁꯤꯟꯕꯤꯔꯣꯅꯦ ꯏꯕꯨꯡꯉꯣ ꯑꯩ ꯂꯥꯛꯆꯔꯒꯦ ꯊꯣꯏꯕꯤꯅꯤ ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ ꯄꯥꯡꯕ ꯌꯥꯈꯤꯗꯔꯕꯣ ꯊꯥꯡꯂꯦꯟ ꯅꯪꯒꯤ ꯃꯤꯠ ꯑꯗꯣ ꯑꯃꯨꯛꯇꯗꯤ ꯀꯩꯗꯧꯒꯦ ꯌꯦꯡꯕꯤꯌꯨꯕ ꯑꯩꯍꯥꯛꯄꯨ ꯑꯇꯨꯝꯕꯒꯨꯝ ꯂꯩꯕꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦꯅꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯍꯟꯅ ꯍꯟꯅ ꯀꯞꯈꯔꯦ